ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯃꯍꯦꯜꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯝꯊꯣꯏ ꯁꯨꯃꯥꯡꯒꯤ ꯅꯥꯄꯤꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯐꯣꯏꯔꯤ꯫ ꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯁꯦ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯐꯣꯏꯅꯤꯡꯗꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯕꯁꯤꯕꯨ ꯅꯣꯡꯃꯇ ꯅꯨꯄꯤꯁꯦ ꯑꯉꯥꯡ ꯃꯆꯥꯁꯨ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯦꯡꯒ ꯄꯥꯡꯕꯤꯕ ꯅꯠꯇꯦꯕ꯫ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯥꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯗꯨꯅ ꯂꯩꯔꯨꯔꯤꯕꯅꯣ ꯈꯪꯗꯦꯕ꯫ ꯊꯦꯝꯕꯨꯡ ꯃꯦꯝꯊꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯈꯨꯝꯗꯦ꯫ ꯃꯤꯡꯁꯦꯜꯗꯨ ꯌꯦꯡꯗꯨꯅ ꯃꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯃꯀꯣꯏꯗꯨ ꯀꯛꯄ ꯍꯣꯠꯅꯔꯤ꯫ ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯨꯔꯒꯅ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯍꯜꯂꯤ? ꯀꯔꯤꯅ ꯅꯤꯡꯊꯨꯡꯗꯦ? ꯁꯤ ꯉꯥꯛꯇꯅꯤ꯫ ꯃꯦꯝꯊꯣꯏ ꯊꯦꯝꯕꯨꯡꯅ ꯈꯨꯝꯂꯛꯅꯕ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯍꯦꯟꯅ ꯃꯈꯣꯏ ꯃꯔꯤꯜ ꯑꯗꯨ ꯊꯤꯜꯂꯛꯏ꯫ ꯃꯦꯝꯊꯣꯏ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯅꯥꯄꯤ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯒ ꯐꯣꯏꯔꯣꯏꯗ ꯅꯥꯄꯤꯒ ꯈꯨ ꯌꯧꯕ ꯃꯈꯩ ꯍꯧꯒꯦ ꯍꯧꯖꯁꯅꯨ꯫ ꯑꯩ ꯈꯛꯇꯅ ꯎꯕ꯭ꯔꯥꯕ ꯏꯊꯟꯇ ꯑꯉꯥꯎꯕꯤ ꯁꯥꯗꯨꯅ? ꯊꯦꯝꯕꯨꯡ ꯍꯟꯗꯛꯃꯨꯛꯇꯤ ꯈꯨꯝꯂꯛꯏ꯫ ꯍꯩ ꯅꯪ ꯈꯪꯗꯤ ꯈꯪꯉꯤꯕꯣꯏꯔꯦ ꯍꯥ? ꯅꯪ ꯉꯥꯎꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯤꯕ ꯑꯣꯏꯔꯦꯕꯀꯣ? ꯍꯣ ꯉꯥꯎꯔꯦ, ꯑꯩꯗꯤ ꯉꯥꯎꯔꯦ, ꯍꯣ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯤ꯫ ꯑꯉꯥꯎꯕꯤ ꯑꯩꯅ ꯇꯧꯕ ꯉꯥꯏꯗꯨꯅ ꯂꯩꯌꯨꯀꯣ꯫ ꯊꯕꯛ ꯆꯠꯇꯕ ꯀꯥꯟꯗꯗꯤ ꯅꯣꯡꯃꯇꯁꯨ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯋꯥꯠꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯏ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯣꯡꯃꯇ ꯃꯈꯨꯠꯅ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯃꯌꯥꯁꯤꯗꯁꯨ ꯁꯤꯠ ꯁꯦꯡꯉꯨꯗꯅ꯫ ꯑꯩꯗꯤ ꯁꯥꯍꯦꯕ ꯕꯥꯕꯨꯅꯤ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯌꯨꯡꯂꯝꯕꯗꯒꯤ ꯁꯤꯡꯅꯥ ꯃꯐꯩ ꯑꯃ ꯐꯥꯎꯕ ꯐꯩꯗꯣꯛꯄ ꯅꯠꯇꯦ꯫ ꯑꯣ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯉꯥꯡꯉꯤꯁꯤꯗꯤ ꯑꯩꯅ ꯁꯨꯝꯆꯤꯠ ꯁꯤꯠꯇꯕꯩ ꯑꯣꯏꯔꯦ꯫ ꯑꯣ ꯁꯨꯝꯆꯤꯠ ꯁꯤꯠꯇꯕꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏ ꯃꯄꯥꯅ ꯇꯧꯔꯤꯕꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯣ꯫ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ꯭ꯔꯣ? ꯍꯩ ꯇꯥꯅꯤꯡꯗꯦ, ꯁꯦꯟꯗꯟꯁꯤꯅ ꯂꯪꯉꯛꯀꯅꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔꯁꯦ ꯇꯧꯗꯅ ꯅꯪ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯍꯥ? ꯃꯤꯅ ꯃꯆꯥ 5-6 ꯑꯃꯁꯨ ꯌꯣꯛꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯨ ꯄꯥꯗꯨꯅ ꯅꯃꯠꯀꯨꯝ ꯑꯗꯨꯗꯤ ꯅꯠꯇꯦꯗꯅ ꯅꯪ꯫ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔꯁꯦ ꯇꯧꯕꯗ ꯂꯥꯡꯈꯤꯕ ꯏꯁꯧꯁꯤꯅ ꯑꯣ ꯑꯩꯁꯨ ꯅꯃꯠꯇꯣ ꯑꯣꯏꯅ ꯀꯨꯝꯂꯒꯦ꯫ ꯃꯈꯣꯏ ꯃꯄꯥꯅꯅꯦ ꯅꯣꯡꯃꯇ ꯏꯃꯨꯡꯒꯤ ꯀꯩꯁꯨ ꯅꯠꯇꯕ ꯊꯕꯛꯁꯦ ꯇꯧꯕꯤꯔꯨ ꯑꯗꯨꯒ ꯈꯪꯒꯅꯤ꯫ ꯇꯥꯅꯤꯡꯗꯦ ꯇꯥꯅꯤꯡꯗꯦ, ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯊꯧꯅꯤ꯫ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ, ꯅꯨꯄꯥꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯦꯟ ꯇꯥꯟꯕ ꯍꯥꯏꯕꯁꯦ ꯆꯠꯅꯗꯨꯅ ꯇꯧꯗꯨꯅꯇ ꯂꯥꯛꯂꯨꯕꯅꯤ꯫ ꯑꯣ ꯃꯥꯅꯤ ꯃꯥꯅꯤ, ꯅꯨꯄꯤꯗꯤꯅꯦ ꯃꯤꯅꯥꯏꯅ ꯃꯤꯅꯥꯏ, ꯏꯃꯨꯡꯒꯤ ꯆꯥꯛꯈꯨꯝꯒꯤ ꯃꯤꯅꯥꯏ꯫ ꯊꯦꯝꯕꯨꯡ ꯉꯥꯡꯂꯤꯕꯗꯨꯒ ꯊꯧꯋꯥ ꯁꯥꯗꯅ ꯁꯦ ꯀꯥꯇꯤꯁꯦ ꯄꯥꯏꯁꯜꯂꯨ, ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯈꯤ ꯀꯨꯏꯔꯣꯏ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯣꯏꯊꯤ ꯊꯤꯕꯤꯗꯨ ꯇꯧꯔꯛꯀꯅꯨ꯫ ꯊꯦꯝꯕꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯡꯂꯤꯕ ꯏꯁꯧ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯇꯥꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯂꯛꯏ꯫ ꯃꯦꯝꯊꯣꯏꯁꯨ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯦꯝꯕꯨꯡ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩꯗ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯑꯃ ꯑꯣꯏꯖꯍꯧꯏ꯫ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯃꯥꯅ ꯁꯨꯗ꯭ꯔꯕꯁꯨ ꯊꯥ ꯑꯃꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯁꯔꯀꯥꯔꯅ ꯄꯤꯔꯛꯇꯨꯅ ꯊꯥꯛꯂꯤ꯫ ꯊꯦꯝꯕꯨꯡ ꯊꯕꯛ ꯆꯠꯄ ꯀꯥꯟꯗ ꯆꯠꯂꯕꯁꯨ ꯆꯠꯇꯕ ꯀꯥꯟꯗ ꯅꯣꯡꯃ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯊꯦꯝꯕꯨꯡ, ꯃꯁꯤꯃꯛꯅ ꯃꯦꯝꯊꯣꯏꯅ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ ꯂꯥꯡꯂꯤꯕ ꯏꯁꯧꯅꯤ꯫ ꯊꯦꯝꯕꯨꯡ ꯑꯌꯨꯛꯀꯤ ꯊꯕꯛ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯏꯔꯨꯖꯕ ꯀꯥꯔꯛꯏ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯃꯦꯝꯊꯣꯏꯕꯨ ꯇꯥꯅꯅꯕ ꯀꯧꯔꯛꯏ꯫ ꯅꯪꯕꯨ ꯑꯩꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯝꯇ ꯄꯤꯔꯨ ꯂꯥꯎꯅꯦꯍꯦ꯫ ꯃꯦꯝꯊꯣꯏ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ, ꯁꯤꯗ ꯂꯩꯔꯤ꯫ ꯊꯦꯝꯕꯨꯡ ꯈꯣꯡꯎꯞ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯄꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯏꯍꯦ ꯅꯪꯁꯨ ꯈꯣꯡꯎꯞ ꯑꯁꯤꯗꯗꯤ ꯈꯔ ꯇꯩꯊꯣꯔꯛꯎ ꯀꯩꯗꯧꯒꯦ? ꯃꯦꯝꯊꯣꯏ ꯅꯪꯁꯦ ꯂꯥꯏꯃ ꯉꯥꯡꯈ꯭ꯔꯦ ꯑꯣꯏꯕ꯫ ꯃꯦꯝꯊꯣꯏ ꯋꯥ ꯉꯥꯡꯖꯕ ꯅꯠꯇꯦ, ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯈꯣꯡꯎꯞ ꯑꯗꯨ ꯇꯩꯊꯣꯔꯛꯏ꯫ ꯊꯦꯝꯕꯨꯡ ꯈꯣꯡꯎꯞ ꯑꯗꯨ ꯍꯦꯛ ꯇꯣꯡꯁꯤꯟꯕꯒ ꯀꯗꯥꯏ ꯊꯥꯎꯗꯨꯅ ꯀꯗꯥꯏ? ꯀꯨꯛꯇꯩ ꯊꯥꯎꯗꯣ꯫ ꯃꯦꯝꯊꯣꯏ ꯊꯥꯎꯗꯣ ꯑꯃꯨꯛ ꯄꯤꯗꯨꯅ ꯇꯩꯍꯜꯂꯛꯏ꯫ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯊꯦꯝꯕꯨꯡꯅ ꯅꯪꯕꯨ ꯆꯥꯛ ꯊꯤꯔꯝꯃꯕꯣ? ꯃꯦꯝꯊꯣꯏ ꯆꯦꯟꯈꯤꯗꯨꯅ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯆꯥꯔꯔꯣ꯫ ꯃꯦꯝꯊꯣꯏ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡꯁꯨ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯒ ꯊꯦꯝꯕ ꯁꯪꯗꯦ ꯃꯦꯝꯊꯣꯏ ꯆꯥꯛ ꯑꯗꯨ ꯀꯣꯠꯊꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯅꯅꯕ ꯂꯥꯡꯂꯛꯏ꯫ ꯊꯦꯝꯕꯨꯡ ꯆꯥꯛꯇꯨ ꯆꯥꯒꯦ ꯍꯥꯏꯅ ꯐꯝꯊꯔꯛꯄꯒ
ꯁꯧꯕ ꯋꯥꯠꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨꯅ ꯃꯍꯤ ꯃꯔꯥꯡ ꯂꯥꯡꯅ ꯇꯦꯡꯀꯣꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯡꯁꯣꯏ ꯃꯅꯥ 2-3 ꯇꯥꯎꯔꯤꯕ ꯌꯥꯎꯔꯤꯕꯗꯨ ꯎꯔꯛꯏ ꯊꯦꯝꯕꯨꯡ ꯁꯥꯎꯅꯤꯡꯅ꯫ ꯀꯩꯅꯣ ꯃꯦꯝꯊꯣꯏ ꯅꯪꯒꯤ ꯏꯟꯖꯥꯡꯁꯤꯕꯨ ꯃꯍꯤ ꯉꯥꯛꯇ? ꯈꯔ ꯌꯥꯝꯈ꯭ꯔ ꯃꯥꯜꯂꯤ, ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩ ꯉꯥꯃꯨ ꯂꯩꯔꯣ ꯂꯧꯔꯛꯀꯦ꯫ ꯃꯦꯝꯊꯣꯏ ꯉꯥꯗꯨ ꯃꯩꯈꯨ ꯃꯔꯛ ꯑꯗꯨꯗ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯅꯔꯤ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡ ꯆꯥꯛ ꯑꯗꯨ ꯈꯨꯇꯣꯠ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯥꯔꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯦꯝꯊꯣꯏ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯩꯃꯥ, ꯉꯥꯁꯦ ꯃꯨꯜꯂꯦ! ꯊꯦꯝꯕꯨꯡ ꯁꯥꯎꯅꯤꯡꯅ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯆꯥꯔꯣ, ꯅꯣꯡꯃꯗ ꯊꯕꯛꯁꯤ ꯆꯠꯅꯅꯕ ꯉꯟꯅ ꯁꯤꯜ-ꯂꯥꯡ ꯇꯧꯗꯦꯕ꯫ ꯏꯟꯖꯥꯡꯁꯨ ꯖꯨꯠ ꯆꯥꯅ ꯊꯣꯡꯕ ꯅꯠꯇꯦ, ꯀꯩꯊꯦꯜ ꯊꯣꯛꯄ ꯅꯪꯅꯅꯕ ꯊꯣꯡꯕ ꯈꯨꯊꯣꯡ ꯉꯥꯛꯇ꯫ ꯊꯦꯝꯕꯨꯡ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯉꯥꯡꯗꯨꯅ ꯃꯐꯤ ꯑꯗꯨ ꯁꯦꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯎꯄꯨꯗ ꯌꯥꯎꯔꯤꯕ ꯕꯦꯒ ꯑꯗꯨ ꯐꯥꯎꯕ ꯂꯧꯊꯣꯛꯄ ꯇꯟꯗꯨꯅ ꯃꯦꯝꯊꯣꯏꯕꯨ ꯀꯧꯔꯛꯏ꯫ ꯅꯪꯕꯨ ꯂꯥꯎꯅꯦ, ꯑꯩꯒꯤ ꯕꯦꯒꯀꯥꯗꯨ ꯄꯤꯔꯨ ꯂꯥꯎꯅꯦ꯫ ꯂꯥꯛꯑꯦ ꯂꯥꯛꯑꯦ꯫ ꯃꯦꯝꯊꯣꯏ ꯑꯃꯨꯛꯁꯨ ꯆꯦꯜꯂꯛꯇꯨꯅ ꯕꯦꯒꯇꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯦ꯫ ꯊꯦꯝꯕꯨꯡ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯨꯅ ꯊꯨꯅ ꯊꯣꯛꯈꯤ꯫ ꯃꯦꯝꯊꯣꯏ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ꯫ ꯃꯦꯝꯊꯣꯏ ꯐꯅ ꯋꯥꯗꯨꯅꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯖꯗꯦ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯇꯧꯖꯩ, ꯍꯣꯠꯅꯖꯩ꯫ ꯃꯦꯝꯊꯣꯏ ꯑꯌꯨꯛꯁꯤ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯖꯩ꯫ ꯊꯦꯝꯕꯨꯡꯁꯨ ꯏꯝꯐꯥꯜꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯅꯪꯅꯅꯕ ꯂꯥꯞꯈ꯭ꯔꯕ ꯂꯋꯥꯏ ꯑꯁꯤꯗꯒꯤ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯐꯅ ꯉꯟꯅ ꯆꯠꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯁꯤ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯪꯖꯕ ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯏꯃꯨꯡ ꯑꯃꯒꯤ ꯊꯕꯛꯄꯨ ꯊꯥꯊꯥꯔ ꯃꯊꯟꯇ ꯍꯣꯠꯅꯕꯗ ꯋꯥꯖꯩ, ꯈꯧꯒꯪꯅꯩ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯦꯝꯕꯨꯡ ꯃꯁꯥꯅ ꯉꯝꯖꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯃꯦꯝꯊꯣꯏꯕꯨ ꯀꯧꯗꯨꯅ ꯇꯧꯍꯜꯂꯤ꯫ ꯀꯅꯥꯒꯤ ꯏꯔꯨꯖꯕꯒꯤ ꯐꯗꯤ ꯁꯥꯄꯣꯟ ꯐꯥꯎꯕ ꯃꯥꯅ ꯄꯤꯔꯕ ꯉꯥꯏ꯫ ꯃꯌꯥꯝ ꯑꯁꯤ ꯅꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯦꯝꯊꯣꯏ ꯆꯥꯛ ꯐꯥꯎꯕ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯡꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯑꯃꯨꯛ ꯏꯟꯁꯥꯡ ꯍꯥꯎꯇꯦ ꯍꯥꯏꯅ ꯉꯥꯡꯕꯤ꯫ ꯃꯦꯝꯊꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯊꯧꯅꯤ ꯈꯟꯗꯨꯅ ꯍꯣꯠꯅꯩ꯫ ꯊꯦꯝꯕꯨꯡ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄꯒ ꯄꯨꯛ ꯂꯥꯝꯕ ꯍꯧꯔꯛꯏ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯕꯅꯦ꯫ ꯃꯥꯒ ꯀꯥ ꯊꯪꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯕꯥꯕꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯪꯕꯨ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕꯅꯦ? ꯈꯔꯗꯤ ꯋꯥꯠꯂꯤ꯫ ꯅꯠꯇꯦ, ꯆꯥꯛꯀ ꯂꯝꯕ ꯐꯥꯎꯗꯕ꯭ꯔꯕ ꯅꯪꯕꯨ? ꯂꯥꯝꯗꯦꯗ, ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯉꯥꯔꯦꯟ ꯊꯣꯡꯕ ꯐꯅꯌꯥꯝ ꯄꯤꯖꯔꯛꯏ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯗ꯭ꯔꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯊꯕꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯌꯨꯝꯗꯒ ꯆꯥꯛ ꯑꯝꯇ ꯆꯥꯔꯛꯇꯕ꯭ꯔꯕ? ꯌꯥꯔꯦ, ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯅꯨꯡꯇꯤꯒꯤ ꯆꯥꯏ ꯈꯪꯉꯗꯤ ꯂꯥꯛꯑꯣ, ꯁꯨꯝ ꯍꯪꯗꯨꯅ ꯂꯩ꯫ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯕꯥꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡ 1-2 ꯇꯥꯔꯛꯄ ꯑꯁꯤ ꯊꯣꯛꯇꯨꯅ ꯆꯥꯛ ꯍꯦꯛ ꯆꯥꯏ꯫ ꯉꯁꯤꯁꯨ ꯑꯅꯤꯗꯨ ꯊꯣꯔꯛꯏ꯫ ꯕꯥꯕꯨꯅ ꯊꯦꯝꯕꯨꯡꯗ ꯉꯁꯤꯗꯤ ꯑꯍꯥꯎꯕ ꯃꯐꯝ ꯑꯃ ꯂꯩꯔꯦ, ꯑꯗꯨꯗ ꯆꯥꯎꯔꯁꯤ꯫ ꯀꯗꯥꯏꯗ? ꯅꯒꯥ ꯃꯄꯥꯜ ꯄꯔꯦꯡꯗꯣ ꯑꯗꯨꯗ꯫ ꯇꯜꯂꯤꯗ, ꯂꯥꯞꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯁꯨ ꯏꯅꯦ ꯑꯁꯪꯕꯤꯒꯤꯗ ꯑꯗꯨꯝ ꯆꯥꯁꯤ꯫ ꯅꯠꯇꯦꯃꯤ ꯅꯪꯕꯣ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯇꯒꯠ ꯇꯦꯛꯄꯤ, ꯃꯧ ꯅꯍꯥꯅꯒ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯆꯥꯅꯤꯡꯗ꯭ꯔ ꯋꯥꯅꯤ꯫ ꯍꯦꯛ ꯇꯧꯕꯒ ꯏꯅꯦ ꯑꯁꯪꯕꯤ, ꯍꯅꯨꯕꯤ ꯃꯋꯨꯟ ꯈꯨꯏꯔꯕꯤꯗꯨꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝ ꯆꯥꯅꯤꯡꯒꯦ ꯋꯥꯅꯤ꯫ ꯊꯦꯝꯕꯨꯡ ꯅꯣꯛꯇꯨꯅ ꯑꯗꯨꯏ ꯅꯠꯇꯦꯗ, ꯏꯅꯦ ꯑꯁꯪꯕꯤꯅ ꯈꯔ ꯅꯛꯏ, ꯃꯇꯝ ꯆꯪꯗꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯥꯔꯛꯄꯒꯤ ꯁꯤꯅꯦ ꯃꯥꯏꯅꯦꯗꯨꯁꯨ ꯈꯪꯉꯦꯅ ꯇꯧꯕꯅꯦꯕ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯉꯁꯤꯗꯤꯅꯦ ꯑꯍꯥꯎꯕ ꯃꯐꯝ ꯑꯃ ꯂꯩꯔꯦ, ꯃꯗꯨꯒꯤꯁꯨ ꯑꯅꯧꯕ ꯃꯍꯥꯎ ꯑꯃꯨꯛ ꯈꯨꯠ ꯌꯦꯡꯉꯨꯁꯦ ꯍꯥꯏꯕꯅꯤꯗ꯫ ꯌꯥꯏꯌꯦ, ꯑꯩꯈꯣꯏ ꯁꯥꯏꯌꯦ ꯕꯥꯕꯨꯅ ꯍꯥꯏꯕ ꯋꯥꯕꯨ ꯑꯩꯅ ꯍꯤꯛꯇꯣꯛꯄꯒꯤ ꯏꯇꯤꯛꯂꯣ꯫ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯅꯥꯒꯥ ꯃꯄꯥꯜ ꯇꯝꯅ ꯂꯥꯛꯏ꯫ ꯊꯦꯝꯕꯨꯡ ꯃꯥꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯃꯐꯝꯒꯁꯨ ꯅꯛꯅꯩ ꯍꯥꯏꯅ ꯑꯁꯪꯕꯤꯒꯤ ꯍꯣꯇꯦꯜꯗꯒꯤ ꯆꯥꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯕꯥꯕꯨ ꯃꯥꯅ ꯍꯥꯟꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯕꯦꯝꯃ, ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯤꯔꯤ? ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯥꯗꯥ ꯌꯧꯕꯤꯔꯛꯑꯦꯗꯅ? ꯌꯧꯔꯛꯑꯦ, ꯉꯁꯤꯗꯤ ꯃꯤ ꯑꯅꯧꯕꯁꯨ ꯌꯥꯎꯖꯔꯛꯏꯌꯦ꯫ ꯏꯟꯖꯥꯡꯗꯣ ꯈꯔꯒ ꯍꯦꯟꯅ ꯍꯧꯍꯟꯕ ꯇꯥꯔꯦ꯫ ꯀꯔꯤ ꯑꯣꯏꯅ ꯄꯤꯖꯔꯛꯎꯒꯦ? ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ? ꯂꯩꯕꯒꯤ ꯋꯥꯗꯤ ꯌꯦꯟ ꯊꯣꯡꯕ, ꯑꯣꯛ ꯊꯣꯡꯕ, ꯁꯥꯔꯦꯡ, ꯉꯥꯗꯁꯨ ꯃꯈꯜ ꯑꯌꯥꯝꯕ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯉꯁꯤꯗꯤ ꯔꯧ ꯊꯣꯡꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯐꯅꯤꯇꯥꯗ, ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯨ꯫ ꯕꯥꯕꯨ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯔꯧ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯁꯤ꯫ ꯌꯥꯏꯗ, ꯏꯌꯥꯗ ꯌꯥꯏ꯫ ꯅꯍꯥ ꯃꯈꯩꯒꯤ ꯃꯍꯥꯎꯒꯅꯦ ꯇꯣꯉꯥꯟꯕ ꯑꯃꯅꯤ꯫ ꯊꯦꯝꯕꯨꯡ ꯅꯣꯛꯇꯨꯅ ꯃꯐꯝꯁꯦ ꯐꯅ ꯅꯥꯟꯅ ꯎꯏ, ꯏꯟꯖꯥꯡꯁꯨ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ
ꯇꯥꯗꯥ, ꯃꯁꯤꯗ ꯂꯩꯖꯔꯤ. ꯊꯦꯝꯕꯨꯡ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯤꯍꯨꯜ ꯑꯃ ꯆꯣꯡꯂꯛꯏ. ꯊꯦꯝꯕꯨꯡ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯏ. ꯎꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯤꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯀꯣꯛꯇ ꯐꯤ ꯃꯆꯥ ꯑꯃ ꯌꯦꯠꯂꯤ. ꯂꯥꯏꯕꯛꯇ ꯑꯉꯧꯕ ꯆꯟꯗꯟ ꯑꯃ ꯃꯨꯠꯂꯤ ꯃꯨꯠꯂꯤ ꯇꯧꯔꯕ ꯀꯌꯥꯗꯤ ꯆꯪꯈꯣꯜꯂꯤ. ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯌꯥꯗꯤ ꯄꯛꯆꯗꯦ. ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕꯤ ꯃꯥꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯊꯦꯝꯕꯨꯡ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯄꯥꯝꯃꯨꯔꯛꯏ. ꯊꯦꯝꯕꯨꯡ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ. ꯕꯥꯕꯨ ꯏꯟꯁꯥꯡꯁꯤꯡꯗꯨ ꯂꯧꯗꯨꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤꯀꯣ. ꯁꯦ ꯏꯟꯖꯥꯡ ꯈꯔ ꯊꯝꯃꯛꯀꯦ. ꯊꯦꯝꯕꯨꯡ ꯍꯧꯖꯤꯛ ꯈꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯏ. ꯃꯥꯡꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯃꯃꯥꯏ ꯑꯗꯨ ꯊꯝꯐꯝ ꯈꯪꯗ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯈꯥꯡꯉꯤ. ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ. ꯊꯦꯝꯕꯨꯡꯒꯨꯝꯕ ꯀꯌꯥ ꯉꯟꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯛꯇꯨꯅ, ꯇꯥꯗꯥ, ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯍꯥꯏꯕꯤꯔꯛꯎ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯪꯈꯤ. ꯊꯦꯝꯕꯨꯡ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯇꯥꯏꯕꯪꯒꯤ ꯁꯪꯁꯥꯔꯗ ꯂꯥꯛꯅꯅꯕ ꯍꯣꯠꯅꯩ. ꯕꯥꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯆꯥꯔꯁꯤ. ꯊꯦꯡꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ. ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯏ. ꯆꯨꯝꯃꯤ ꯕꯥꯕꯨꯅ ꯍꯥꯏꯕ ꯏꯟꯁꯥꯡꯗꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯥꯎꯔꯝꯃꯤ. ꯅꯣꯡꯃꯇ ꯃꯥꯅ ꯐꯪꯈꯤꯗ꯭ꯔꯤꯕ ꯃꯍꯥꯎꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯪꯂꯤꯕ ꯉꯥ ꯊꯣꯡꯕꯒꯤ ꯃꯍꯥꯎ ꯑꯁꯤ. ꯉꯥ ꯑꯁꯤꯒꯤ ꯃꯍꯥꯎꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯏ. ꯑꯗꯨꯕꯨ ꯊꯦꯝꯕꯨꯡ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ. ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯁꯦꯜ ꯄꯤꯕ ꯂꯥꯛꯏ. ꯊꯦꯝꯕꯨꯡꯗꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ. ꯕꯥꯕꯨꯅ, ꯏꯕꯦꯝꯃ, ꯀꯌꯥ ꯇꯥꯔꯦ? ꯇꯥꯗꯥ, 140 ꯈꯛꯇꯅꯤꯗ. ꯁꯦ ꯁꯤꯗꯒꯤ ꯂꯧꯍꯧꯔꯣ. ꯕꯥꯕꯨ 50 ꯆꯞꯄꯤ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯄꯤ. ꯑꯃꯨꯛꯀꯁꯨ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ. ꯏꯕꯦꯝꯃꯅ ꯊꯣꯡꯕ ꯉꯥꯁꯦ ꯀꯔꯤꯕꯨ ꯊꯥꯛꯄꯅꯣ ꯈꯪꯗꯦ. ꯂꯥꯏꯃ ꯍꯥꯎꯏꯍꯦ. ꯀꯩꯁꯨ ꯑꯍꯦꯟꯕ ꯊꯥꯛꯄ ꯅꯠꯇꯦꯗ ꯇꯥꯗ. ꯇꯥꯗ ꯈꯣꯏꯅ ꯅꯨꯡꯁꯤꯗꯨꯅ ꯄꯪꯍꯥꯎꯗ ꯍꯥꯎꯔꯤꯕꯅꯤ. ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ, ꯁꯦꯡꯅ ꯍꯥꯎ. ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯃ ꯌꯥꯎꯔꯤ. ꯇꯥꯗ ꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯗꯅꯦ ꯑꯩꯁꯨ ꯑꯋꯥꯕꯒ ꯂꯣꯏꯅ ꯀꯥꯎꯔꯤꯕꯁꯦ. ꯑꯗꯣ ꯇꯥꯗ ꯈꯔ ꯇꯣꯏꯅ ꯂꯥꯛꯑꯣ. ꯅꯆꯜꯒꯤ ꯆꯥꯛꯁꯦ ꯈꯔ ꯆꯥꯕꯤꯔꯔꯣ. ꯂꯥꯛꯀꯅꯤ. ꯁꯤꯗꯒꯤꯗꯤꯅꯦ ꯇꯣꯏꯅ ꯂꯥꯛꯃꯟꯗꯅ ꯇꯥꯟꯕ꯭ꯔꯥ ꯈꯪꯗꯦ. ꯇꯥꯟꯖꯔꯣꯏ. ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ. ꯍꯩꯃꯥ, ꯇꯥꯗ, ꯁꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯃꯝꯒ ꯆꯥꯕꯤꯈꯨ. ꯏꯍꯦ, ꯀ꯭ꯋꯥꯁꯨ ꯄꯤꯔꯤꯕ? ꯃꯁꯤꯒꯤꯗꯤ ꯁꯦꯜ ꯀꯌꯥꯅꯣ? ꯌꯥꯔꯅꯤ, ꯃꯁꯤꯒꯤꯗꯤ ꯁꯦꯜꯒ ꯑꯝꯇ ꯂꯧꯖꯔꯔꯣꯏꯌꯦ. ꯁꯨꯝ ꯅꯆꯟꯅ ꯄꯤꯖꯅꯤꯡꯗꯨꯅ ꯄꯤꯖꯕꯅꯤ. ꯐꯖꯩꯍꯦ ꯏꯆꯟꯒꯤ ꯕꯦꯕꯥꯔꯁꯤꯗꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ. ꯍꯣꯏ ꯇꯥꯗ, ꯂꯩꯖꯍꯧꯔꯒꯦ. ꯕꯥꯕꯨ ꯃꯥꯁꯨ ꯊꯦꯝꯕꯨꯡꯒꯤ ꯏꯍꯨꯜ ꯈꯪꯂꯗꯨꯅ ꯋꯥꯃꯥꯡ ꯌꯥꯜꯂꯝꯃꯤ. ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯁꯨ ꯑꯁꯨꯝꯅ ꯊꯦꯡꯅꯕ ꯑꯣꯛꯅꯗꯨꯅ ꯂꯩꯔꯕꯅꯤ. ꯃꯁꯤꯅ ꯄꯨꯛꯆꯥꯛꯁꯨ ꯄꯨꯔꯤꯕꯅꯤ. ꯕꯥꯕꯨ ꯀ꯭ꯋꯥ ꯑꯗꯨ ꯊꯦꯝꯕꯨꯡꯗ ꯄꯤꯗꯨꯅ, ꯀ꯭ꯋꯥ ꯑꯁꯤ ꯄꯤꯗꯨꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯅꯅꯕ ꯕꯥꯇꯣꯟ ꯇꯧꯔꯛꯏ. ꯃꯁꯤ ꯑꯝꯇꯪ ꯂꯧꯁꯟꯕꯤꯒꯗ꯭ꯔꯥ? ꯊꯦꯝꯕꯨꯡ ꯅꯣꯛꯇꯨꯅ ꯀ꯭ꯋꯥ ꯑꯗꯨ ꯆꯥꯁꯤꯜꯂꯤ. ꯕꯥꯕꯨꯅ ꯑꯃꯨꯛꯀꯁꯨ, ꯏꯟꯖꯥꯡꯗꯨꯕꯨ ꯀꯝꯗꯧꯒꯦ? ꯍꯥꯎꯏ, ꯐꯖꯅ ꯍꯥꯎꯏ. ꯍꯣꯔꯦꯟ ꯑꯩꯗꯤꯅꯦ ꯒꯥꯔꯤ ꯍꯦꯟꯗꯣꯛꯅ ꯇꯣꯡꯈꯤꯕ ꯁꯣꯏꯔꯔꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯣꯛꯏ. ꯕꯥꯕꯨ ꯑꯃꯨꯛꯀꯁꯨ, ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ, ꯅꯪꯒꯤ ꯏꯅꯦ ꯑꯁꯪꯕꯤꯗꯨꯒꯤ ꯈꯨꯠ ꯅꯠꯇꯕ ꯃꯆꯥꯁꯤ ꯍꯥꯏꯗꯨꯅ. ꯉꯁꯤꯗꯤ ꯈꯪꯉꯦꯗꯅ. ꯃꯥꯅꯤ. ꯑꯗꯣ ꯍꯣꯇꯦꯜꯗꯨꯕꯨ ꯑꯩꯅ ꯎꯗꯕꯅꯔ ꯅꯍꯥ ꯃꯈꯩꯗꯤ ꯎꯗꯦ. ꯅꯍꯥ ꯃꯈꯩ ꯐꯝꯗꯤ ꯀꯨꯏꯗ꯭ꯔꯤ ꯍꯣꯡꯉꯛꯄ. ꯍꯥꯟꯅꯗꯤ ꯈꯨꯔꯥꯏ ꯑꯁꯣꯝꯗ ꯐꯝꯃꯝꯕꯅꯤ. ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯑꯩꯗꯤ ꯕꯥꯕꯨꯅꯤꯗꯅ. ꯑꯩꯅ ꯌꯧꯗꯕ ꯈꯪꯗꯕ ꯃꯐꯝꯕꯨ ꯂꯩ ꯍꯥꯏꯕ꯭ꯔꯣ? ꯊꯦꯝꯕꯨꯡ ꯍꯥꯏꯔꯛꯂꯤꯕꯗꯨ ꯚꯥꯞ ꯑꯗꯨꯝ ꯇꯥꯏ. ꯕꯥꯕꯨ ꯃꯍꯧꯁꯥꯅ ꯀꯣꯏꯕ ꯂꯥꯡꯕ ꯑꯁꯤ ꯄꯥꯝꯃꯤ. マナがおばあしりかりやも入るに。타기 ꯐꯪꯂꯤꯕ ꯁꯦꯜ ꯀꯥꯁꯤ ꯌꯨꯝꯗ ꯅꯣꯡꯃꯇ ꯄꯤꯕꯤꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯏꯃꯨꯡ ꯑꯗꯨꯗꯁꯨ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯦ. ꯃꯥꯒꯤ ꯁꯦꯜꯅ ꯁꯦꯜ ꯑꯣꯏꯅ ꯊꯥꯕꯒ ꯅꯠꯇꯦ. ꯐꯪꯂꯛꯂꯤꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯈ꯭ꯔꯣꯁꯥꯅꯤ. ꯄꯤꯅꯤꯡꯕ ꯅꯨꯃꯤꯠꯇ ꯄꯤ, ꯄꯤꯁꯤꯟꯗꯕꯅ ꯀꯣꯡꯒꯥꯏꯅꯤ. ꯃꯥꯅ ꯆꯥꯗꯅ ꯉꯥꯎꯗꯅ ꯐꯥꯎꯕ ꯀꯣꯟꯅꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯐꯅ ꯂꯥꯡꯉꯤ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯕꯥꯕꯨꯅ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯌꯨꯝꯗ ꯐꯥꯎꯕꯗꯤ ꯄꯨꯁꯤꯟꯗ꯭ꯔꯤ, ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯍꯦꯟꯗ꯭ꯔꯤ. ꯃꯁꯤꯒꯅꯤ ꯊꯦꯝꯕꯨꯡꯅ ꯊꯕꯛ ꯍꯦꯛ ꯂꯥꯛꯄꯒ ꯂꯣꯏꯅꯗꯨꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ. ꯊꯦꯝꯕꯨꯡ ꯍꯜꯂꯛꯄꯒ ꯋꯥꯏ ꯍꯥꯏꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩ. ꯃꯦꯝꯊꯣꯏ ꯆꯪꯂꯛꯇꯨꯅ, ꯑꯉꯥꯡꯁꯦ ꯉꯥꯛꯇ ꯂꯧꯕꯤꯌꯨ, ꯆꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦ, ꯀꯞꯃꯟꯗꯅ ꯌꯥꯗ꯭ꯔꯦ.
ꯃꯦꯝꯊꯣꯏ, ꯅꯪꯁꯦ ꯂꯥꯏꯃ ꯌꯦꯠꯂꯤꯍꯦ. ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯕ. ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯕ ꯅꯠꯇꯦ. ꯍꯣꯏ, ꯑꯩꯁꯨ ꯈꯪꯉꯤ. ꯉꯁꯥꯏ ꯆꯥꯛ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯅ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯉꯥ ꯃꯆꯥ ꯑꯃ ꯊꯣꯡꯒꯦꯅ ꯂꯥꯡꯉꯤ. ꯑꯉꯥꯡꯁꯦ ꯌꯥꯎꯔꯗꯤ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ. ꯀꯩꯗꯧꯒꯦꯁꯤꯕꯣ, ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯅꯤ. ꯊꯦꯝꯕꯨꯡ ꯃꯥꯁꯨ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯍꯧꯔꯦ. ꯃꯦꯝꯊꯣꯏ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ. ꯅꯨꯄꯥꯅ ꯂꯧꯕ ꯑꯉꯥꯡ ꯍꯥꯏꯔꯦꯗꯅ ꯃꯆꯥ ꯑꯗꯨ ꯀꯞꯂꯛꯏ. ꯊꯦꯝꯕꯨꯡ ꯃꯦꯝꯊꯣꯏꯕꯨ ꯀꯧꯔꯛꯏ. ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯅꯦꯍꯦ, ꯑꯉꯥꯡꯁꯦ ꯀꯞꯄꯦꯅꯦ ꯅꯪꯕꯣ. ꯃꯦꯝꯊꯣꯏ ꯆꯥꯛꯈꯨꯝꯗꯒꯤ ꯇꯥꯔꯦ ꯇꯥꯔꯦ, ꯂꯥꯛꯑꯦ. ꯃꯦꯝꯊꯣꯏ ꯆꯦꯜꯂꯛꯇꯨꯅ ꯀꯗꯥꯏ, ꯑꯉꯥꯡꯗꯣ ꯑꯣꯏꯅ ꯄꯣꯠꯁꯤꯜꯂꯒꯦ. ꯃꯦꯝꯊꯣꯏ ꯑꯉꯥꯡꯗꯨ ꯄꯣꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯏ. ꯃꯦꯝꯊꯣꯏ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯕꯤꯔꯔꯣ, ꯑꯗꯨꯒ ꯄꯣꯊꯥꯕꯤꯔꯣ. ꯊꯦꯝꯕꯨꯡ ꯍꯧꯒꯠꯇꯨꯅ ꯆꯥꯛꯇꯨ ꯆꯥꯔꯛꯏ, ꯑꯗꯨꯕꯨ ꯉꯁꯥꯏ ꯆꯥꯈ꯭ꯔꯤꯕ ꯏꯟꯁꯥꯡ ꯑꯗꯨꯒꯗꯤ ꯀꯌꯥ ꯈꯦꯠꯅꯔꯦ. ꯊꯦꯝꯕꯨꯡ ꯇꯟꯅ ꯃꯦꯝꯊꯣꯏ, ꯁꯤꯕꯨ ꯉꯥ ꯊꯣꯡꯕꯅꯤ. ꯂꯥꯏꯃ ꯅꯪꯁꯦ ꯍꯩꯇꯕꯖꯥꯠꯅꯤ. ꯅꯠꯇꯦ ꯅꯪꯕꯨ ꯅꯌꯨꯝꯗꯒ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯛꯇꯕ꯭ꯔꯣ? ꯍꯩꯃꯥ, ꯀꯔꯤꯃꯨꯛ ꯇꯧꯔꯕꯒꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯅꯪꯁꯨ ꯆꯥꯔꯒ ꯈꯪꯅꯤ. ꯊꯦꯝꯕꯨꯡ ꯉꯁꯥꯏ ꯈꯔꯒ ꯌꯥꯝꯅ ꯆꯥꯁꯤꯜꯂꯛꯄ, ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯆꯥꯛ ꯑꯗꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯅ ꯍꯧꯒꯠꯂꯛꯏ. ꯃꯦꯝꯊꯣꯏ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯗꯨ ꯑꯔꯦꯝꯕꯗ ꯇꯥꯗꯨꯅ ꯇꯣꯛꯂꯤ. ꯐꯅ ꯐꯠꯇꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦ ꯍꯥꯏꯔꯕꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯅꯤ. ꯊꯦꯝꯕꯨꯡ ꯃꯥꯅ ꯈꯔ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗꯕꯗ ꯃꯦꯝꯊꯣꯏꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ. ꯊꯦꯝꯕꯨꯡ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯃꯃꯤꯠ ꯑꯗꯨ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯥꯡꯗ ꯂꯦꯞꯂꯔꯦ. ꯊꯦꯝꯕꯨꯡ ꯃꯁꯥ ꯃꯊꯟꯇ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯄꯨꯛ ꯍꯧꯒꯠꯂꯤ. ꯑꯗꯨꯒ ꯏꯁ, ꯀꯩꯅꯣ, ꯃꯪꯂꯅꯦ ꯑꯩꯕꯣ? ꯅꯠꯇꯦꯗ, ꯑꯩ ꯇꯨꯝꯊꯗ꯭ꯔꯤ. ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯋꯥꯈꯜꯁꯤꯁꯨ. ꯊꯦꯝꯕꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯆꯥ ꯑꯃꯗꯤ ꯃꯦꯝꯊꯣꯏꯕꯨ ꯌꯦꯡꯂꯛꯏ. ꯊꯦꯝꯕꯨꯡ ꯑꯃꯨꯛ ꯇꯨꯝꯊꯩ. ꯀꯩꯁꯨ ꯅꯠꯇꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯁꯛꯇꯝꯅ ꯑꯣꯠꯄꯒꯨꯝꯅ ꯇꯧꯔꯛꯏ. ꯊꯦꯝꯕꯨꯡ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯔꯝꯗ ꯏꯀꯥꯏ ꯈꯥꯡꯗꯨꯅ ꯀꯔꯤꯃꯇ ꯍꯪꯍꯧꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯏ. ꯊꯦꯝꯕꯨꯡ ꯑꯍꯤꯡ ꯑꯗꯨ ꯅꯣꯡ ꯉꯥꯜꯍꯟꯅꯤꯡꯕꯅ ꯉꯥꯏꯉꯝꯗꯦ. ꯊꯦꯝꯕꯨꯡ ꯃꯍꯧꯁꯥꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯀꯥꯔꯛꯏ. ꯃꯗꯨ ꯐꯥꯎꯕ ꯊꯦꯝꯕꯨꯡ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯂꯤꯕ. ꯊꯦꯝꯕꯨꯡ ꯐꯅ ꯉꯟꯅ ꯕꯥꯕꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯕꯥꯕꯨ ꯃꯥꯗꯤ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ. ꯊꯦꯝꯕꯨꯡ ꯆꯪꯁꯤꯟꯗꯨꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯕꯥꯕꯨ ꯊꯦꯝꯕꯨꯡꯒꯤ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯏ. ꯕꯥꯕꯨ ꯅꯣꯛꯇꯨꯅ ꯆꯥꯛ ꯂꯥꯝꯃꯕꯣ? ꯑꯗꯨꯏ ꯅꯠꯇꯦꯗ. ꯍꯦꯔꯥ ꯊꯦꯝꯕꯨꯡ, ꯅꯒꯨꯟ ꯈꯪꯉꯤꯗ. ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ. ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯅꯪꯁꯨ ꯍꯪꯅꯤꯡꯂꯤꯕꯁꯦ ꯈꯪꯂꯕꯗꯤ ꯀꯣꯛ ꯍꯥꯏꯔꯣꯗꯅ. ꯕꯥꯕꯨ ꯃꯥꯒꯤ ꯆꯦꯗꯨ ꯈꯣꯠ ꯈꯣꯠꯇꯨꯅ ꯃꯃꯤꯡ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯧꯏ. ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ. ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ. ꯂꯝꯅ ꯑꯋꯥꯡꯕꯤꯌꯣꯁꯤꯗꯒꯤꯅꯤ. ꯃꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕꯁꯦ? ꯊꯦꯝꯕꯨꯡ ꯅꯣꯛꯐꯦꯠ ꯇꯧꯏ. ꯅꯪꯗꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯝꯃꯤ. ꯅꯪꯒꯤꯗꯣ ꯍꯜꯂꯛꯑꯒ ꯇꯧꯔꯣ. ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯕ. ꯅꯠꯇꯦ ꯅꯪꯕꯨ ꯅꯌꯨꯝꯗꯒ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯛꯇ꯭ꯔꯕꯕ? ꯂꯥꯛꯄꯒ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯁꯤꯕꯨ? ꯑꯩꯈꯣꯏꯗꯤꯅꯦ, ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯨꯝꯕ ꯁꯍꯔꯁꯤꯗꯒꯤ ꯑꯣꯏꯖꯗꯕꯅꯤꯅ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯦ, ꯑꯗꯨꯅ ꯍꯦꯛꯇ ꯂꯥꯝꯈꯤ. ꯆꯥꯛꯃꯛꯅꯦ ꯇꯥꯎꯊꯕꯤ ꯑꯣꯏꯔꯦ. ꯃꯥꯅꯤꯅꯦ, ꯇꯥꯎꯊꯕꯤꯗ ꯃꯔꯥꯜ ꯑꯃꯨꯛ ꯁꯤꯕꯤꯗ꯭ꯔꯕꯁꯨ ꯎꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ. ꯑꯁ, ꯌꯥꯝ ꯎꯅꯤꯡꯂꯨꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯪꯁꯨ. ꯑꯣ, ꯈꯪꯉꯦ, ꯑꯩ ꯂꯣꯏ ꯈꯪꯉꯦ. ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ. ꯉꯁꯤꯁꯨ ꯕꯥꯕꯨꯅ ꯍꯥꯟꯅ ꯆꯪꯈꯤ. ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯨꯡꯁꯤꯇꯣꯝꯕꯤ, ꯑꯩꯈꯣꯏ ꯂꯥꯛꯑꯦ. ꯉꯔꯥꯡꯒꯤ ꯔꯧ ꯊꯣꯡꯕꯒꯤ ꯃꯍꯥꯎ ꯑꯗꯨꯅ ꯑꯍꯤꯡꯒꯝꯇ ꯇꯨꯝꯕ ꯌꯥꯗꯕ ꯃꯤ ꯌꯥꯎꯔ ꯃꯥꯜꯂꯦꯅꯦꯍꯦ. ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ. ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯣꯛꯐꯦꯠ ꯇꯧꯕ ꯁꯛꯇꯝꯗꯅꯤ ꯃꯥꯅ ꯂꯩꯔꯤꯕ. ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯒꯤꯗꯤ. ꯇꯥꯗꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ. ꯑꯗꯨ ꯇꯥꯗ, ꯉꯁꯤꯗꯤ ꯀꯔꯤ ꯑꯣꯏꯅ ꯄꯤꯖꯔꯛꯎꯒꯦ? ꯉꯁꯤꯗꯤ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯒꯦ. ꯑꯆꯝꯕ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯣ. ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯨꯏꯗꯦ ꯍꯥꯏꯈꯤꯕꯒ ꯄꯨꯊꯣꯔꯛꯏ. ꯗꯥꯗꯥ, ꯉꯁꯤꯗꯤ ꯑꯃꯦꯠꯄꯒꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ. ꯑꯩꯁꯨ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯪꯒꯦꯅ ꯏꯆꯥꯅꯨꯄꯤꯗꯣ ꯅꯥꯗꯅ ꯂꯩꯍꯧꯏ. ꯀꯔꯤ? ꯏꯆꯥꯅꯨꯄꯤ ꯅꯥꯏꯌꯦꯕ? ꯍꯣꯏ ꯗꯥꯗꯥ. ꯀꯔꯤ ꯑꯣꯏꯅꯅꯣꯅꯦ? ꯑꯔꯨꯝ ꯍꯧꯕꯅꯤꯗ ꯗꯥꯗꯥ. ꯊꯣꯏꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦ. ꯑꯣ, ꯌꯦꯡꯊꯣꯛꯑꯣ, ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩꯗ. ꯊꯦꯝꯕꯨꯡ ꯃꯥꯗꯤ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ. ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯗꯥꯗꯥ ꯑꯃꯁꯤꯗꯤ
ꯆꯥꯛꯄꯨ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯥ ꯈꯪꯗꯦ ꯋꯥ ꯂꯥꯡꯒ ꯀꯔꯤꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯊꯦꯝꯕꯨꯡ ꯈꯨꯝꯗ ꯌꯥꯗꯗꯨꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯅ ꯉꯥꯡꯅꯅꯕ ꯏꯌꯥꯎ ꯌꯥꯎꯗꯕꯗꯨꯗ ꯇꯧꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯨꯝ ꯇꯥ ꯕꯥꯕꯨꯒ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅꯁꯨ ꯀꯅꯥ ꯅꯠꯇꯦꯅ ꯍꯥꯏꯖꯕꯅꯤ ꯕꯥꯕꯨꯅ ꯑꯣꯏꯅ ꯃꯥꯅꯦ ꯑꯩꯒ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯏꯇꯥꯎꯅꯤ ꯃꯃꯤꯡꯅ ꯊꯦꯝꯕꯨꯡ ꯀꯧꯏ ꯑꯔꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯃꯥꯗꯤ ꯆꯥꯛꯇꯣ ꯌꯨꯝꯗꯒ ꯆꯥꯔꯛꯇ꯭ꯔꯕ ꯈꯪꯗꯦ ꯅꯪꯒꯤꯁꯤꯗ ꯆꯥꯁꯤ ꯍꯥꯏꯔꯤ ꯑꯗꯨꯗ ꯁꯤꯗ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯦ ꯍꯩꯃꯥ ꯀꯔꯤꯒꯤꯅꯣ ꯂꯝ ꯊꯥꯞꯅꯁꯨ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯗꯅ ꯂꯥꯛꯏꯕꯗꯤ ꯊꯦꯝꯕꯨꯡ ꯇꯟꯅ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯈꯣꯏ ꯅꯆꯦꯗꯣ ꯅꯪꯒꯤ ꯑꯁꯨꯝꯅꯒ ꯊꯣꯡꯗꯦ ꯍꯥꯎꯇꯦꯗ ꯃꯥꯅ ꯊꯣꯡꯕꯁꯦ ꯆꯥꯕꯒ ꯑꯝꯇ ꯌꯥꯗꯦ ꯑꯗꯨꯅ ꯅꯪꯒꯤꯁꯤꯗ ꯂꯥꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯐꯥꯎꯕ ꯆꯥꯕ ꯇꯥꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯑꯩꯒꯤꯗꯤ ꯆꯥꯕꯤꯌꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯣ ꯇꯥꯗ ꯈꯣꯏꯗꯤ ꯍꯥꯟꯅ ꯀꯗꯥꯏꯗ ꯆꯥꯕꯤꯒꯦ ꯏꯅꯦ ꯑꯁꯪꯕꯤꯒꯤꯗ ꯃꯥꯁꯨ ꯍꯥꯎꯇꯦ ꯆꯥꯗ ꯌꯥꯗꯗꯨꯅ ꯆꯥꯔꯤꯕꯅꯤ ꯅꯪꯒꯤꯁꯦ ꯈꯪꯂꯕꯅꯤꯅ ꯁꯤꯗ ꯂꯦꯡꯗꯅ ꯆꯥꯔꯅꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯇꯥꯗ ꯊꯦꯝꯕꯨꯡ ꯃꯥꯁꯨ ꯉꯥꯡꯕ ꯍꯧꯈ꯭ꯔꯕꯗꯤ ꯂꯦꯞꯄꯨ ꯍꯥꯏꯕꯒ ꯌꯥꯈꯤꯗ꯭ꯔꯦ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯈꯔ ꯅꯛꯁꯤꯟꯅꯕ ꯍꯧꯅꯔꯛꯂꯤ ꯑꯁꯪꯕꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯉꯛ ꯊꯥꯡꯀꯠꯇꯨꯅ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯅ ꯌꯦꯡꯉꯤ ꯀꯅꯥꯝꯇ ꯂꯥꯛꯄ ꯎꯗꯦ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯕꯥꯕꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯁꯪꯕꯤ ꯃꯊꯥ ꯁꯥꯅ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯂꯩꯕ ꯑꯗꯨꯗ ꯏꯁ ꯀꯔꯤ ꯅꯨꯃꯤꯠꯅꯦꯒꯦ ꯃꯤꯕꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯊꯣꯡꯖꯤꯜꯂꯨꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯥꯡꯗꯨꯅ ꯇꯣꯛꯄ ꯇꯥꯔꯦꯅ ꯀꯝꯗꯧꯅꯤ ꯊꯥꯏꯕꯦꯝꯃ ꯏꯟꯖꯥꯡꯗꯨꯕꯨ ꯀꯌꯥꯝ ꯂꯩꯔꯤꯒꯦ ꯐꯅꯌꯥꯝ ꯂꯩꯔꯤꯕꯣ ꯏꯅꯦ ꯏꯁ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ ꯑꯗꯣ ꯏꯅꯦ ꯁꯤꯗ ꯆꯥꯛ ꯍꯦꯛ ꯆꯥꯕ ꯊꯦꯝꯕꯨꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯈꯣꯏꯗꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯂꯥꯛꯄ ꯎꯗꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦꯍꯦ ꯁꯤꯗ ꯆꯥꯛ ꯍꯦꯛ ꯆꯥꯔꯕꯅꯤ ꯅꯥ ꯌꯦꯛꯄ꯭ꯔꯥ ꯈꯪꯗꯦ ꯅꯨꯃꯤꯠ 6-7 ꯁꯨꯖꯜꯂꯛꯑꯦꯅꯦ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯅꯣꯡꯃꯒꯤꯅꯦ ꯆꯥꯎꯈꯠꯄ ꯁꯨꯝ ꯍꯦꯜꯂꯛꯄꯅꯤꯅꯦ ꯆꯤꯟꯖꯥꯛꯁꯨ ꯑꯅꯧꯕ ꯀꯌꯥ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯊꯣꯡꯉꯤ ꯊꯥꯛꯏꯕ ꯑꯁꯤꯗꯤꯅꯦ ꯏꯄꯥ ꯏꯄꯨꯅ ꯊꯅꯝꯕ ꯆꯤꯟꯖꯥꯛꯅꯤꯗꯣ ꯏꯆꯝ ꯆꯝꯕꯅꯤꯗꯣ ꯃꯁꯤꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯅꯁꯨ ꯆꯥꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯤ ꯅꯣꯡꯃꯒꯤ ꯄꯣꯠꯁꯤꯠꯁꯦ ꯁꯨꯝ ꯍꯟꯊꯔꯛꯂꯤ ꯃꯁꯤꯅ ꯌꯨꯝ ꯄꯨꯕꯒ ꯉꯝꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯑꯁꯪꯕꯤ ꯐꯅ ꯀꯨꯏꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯇꯧꯔꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯄꯣꯠꯁꯤꯠꯇꯤ ꯁꯨꯝ ꯍꯟꯊꯔꯛꯂꯤ ꯃꯤ ꯆꯪꯕ ꯌꯥꯝꯅ ꯋꯥꯗꯛꯂꯤ ꯑꯗꯨꯅ ꯑꯁꯪꯕꯤ ꯌꯨꯝ ꯄꯨꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯍꯧꯔꯛꯏ ꯑꯁꯪꯕꯤꯗ ꯅꯠꯇꯦ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯃꯅꯤ ꯊꯦꯝꯕꯨꯡ ꯍꯜꯂꯛꯄꯗ ꯋꯥꯏ ꯍꯥꯏꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯕ ꯍꯧꯔꯛꯏ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯛꯇꯕ ꯍꯧꯔꯛꯂꯤ ꯍꯥꯟꯅ ꯑꯌꯨꯛꯇ ꯍꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯅ ꯅꯨꯃꯤꯗꯥꯡꯁꯨ ꯇꯧꯁꯤꯜꯂꯛꯂꯤ ꯃꯦꯝꯊꯣꯏ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯀꯧꯕ ꯆꯪꯂꯛꯏ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤꯔꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯆꯥꯊꯣꯛꯎꯔꯣ ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯄꯨꯔꯣꯏꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯆꯠ ꯑꯁꯤꯗ ꯃꯋꯣꯟ ꯈꯟꯕ ꯍꯧꯔꯛꯂꯤ ꯃꯦꯝꯊꯣꯏ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛ ꯆꯥꯛ ꯆꯥꯗ꯭ꯔꯤꯁꯤꯕꯣ ꯏꯅꯦ ꯑꯁꯪꯕꯤꯒꯤꯗ ꯆꯥꯔꯛꯑꯦ ꯑꯗꯨꯅꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯁꯦꯜ ꯇꯤꯡꯅꯅꯕ ꯅꯪꯅ ꯊꯣꯡꯍꯟꯅꯤꯡꯕ ꯆꯥꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯊꯦꯝꯕꯨꯡ ꯁꯥꯎꯅꯤꯡꯅ ꯅꯪꯅ ꯊꯣꯡꯕꯗꯣ ꯍꯥꯎꯇꯦ ꯑꯗꯨꯅ ꯆꯥꯅꯤꯡꯗꯦ ꯑꯩ ꯅꯣꯡꯃꯇꯁꯨ ꯉꯥꯔꯤ ꯃꯣꯔꯣꯛ ꯑꯗꯨ ꯅꯝꯅ ꯏꯆꯨ ꯇꯥꯅ ꯊꯣꯡ ꯑꯗꯨꯗꯤ ꯅꯠꯇꯦ ꯆꯥꯛ ꯐꯪꯉꯦ ꯆꯕꯦꯠ ꯃꯦꯝꯊꯣꯏ ꯃꯍꯧꯁꯥꯅ ꯅꯤꯡꯉꯣꯜ ꯌꯥꯝꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯤ ꯃꯥꯅ ꯆꯥꯛ ꯄꯥꯛꯅ ꯊꯣꯡꯂꯛꯇꯦ ꯑꯗꯨꯅ ꯍꯥꯎꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯋꯥꯠꯄꯅꯤ ꯊꯦꯝꯕꯨꯡꯅ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕ ꯃꯇꯝꯗ ꯍꯥꯎꯅ ꯊꯨꯝꯅ ꯆꯤꯔꯤ ꯆꯔꯥꯅ ꯆꯥꯕꯁꯤ ꯄꯥꯝꯖꯩ ꯑꯗꯨꯅ ꯑꯅꯤꯁꯤ ꯍꯦꯛ ꯉꯥꯡꯅꯩ ꯉꯁꯤꯁꯨ ꯊꯦꯝꯕꯨꯡ ꯊꯕꯛ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯃꯦꯝꯊꯣꯏ ꯋꯥ ꯉꯥꯡꯗꯦ ꯃꯁꯥꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯅꯅꯕ ꯍꯣꯠꯅꯩ ꯐꯨꯔꯤꯠꯇꯨ ꯄꯨꯊꯣꯛꯇꯨꯅ ꯐꯨꯔꯤꯠꯁꯤꯗ ꯂꯩꯔꯦ ꯏꯁ ꯐꯨꯔꯤꯠꯁꯤꯗꯤ ꯅꯠꯇꯦ ꯃꯦꯝꯊꯣꯏ ꯅꯪꯕꯨ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯗꯗꯤ ꯃꯆꯨ ꯃꯃꯦꯟ ꯈꯔ ꯇꯥꯅ ꯁꯨꯕ ꯌꯥꯕꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯑꯃꯅꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕ ꯀꯌా ꯑꯃꯅꯤ ꯂꯥꯛꯇꯨꯅ ꯋꯥꯆꯠ ꯋꯥꯅꯣꯝ ꯇꯧꯒꯗꯧꯔꯤꯕꯁꯦ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯆꯠꯅꯕ ꯃꯗꯨ ꯀꯔꯤꯃꯇ ꯈꯪꯕ ꯅꯠꯇꯦꯅꯦ ꯍꯥ ꯃꯦꯝꯊꯣꯏ ꯆꯠꯂꯝꯗꯥꯏꯒ ꯑꯣꯏꯕ ꯑꯗꯨꯗ ꯈꯨꯝꯂꯨꯕ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯈꯟꯗꯨꯅ ꯈꯨꯝꯂꯨꯗ꯭ꯔꯦ ꯃꯦꯝꯊꯣꯏꯅ ꯇꯞꯅ ꯍꯣꯏꯁꯦ ꯃꯇꯨꯡꯗꯗꯤ ꯐꯖꯅ ꯇꯧꯔꯒꯦ ꯅꯍꯥꯟ ꯅꯣꯡ ꯈꯔ ꯇꯥꯈꯤꯕꯗꯨꯗ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯅꯩꯗꯨꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ ꯋꯥ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯁꯤꯕꯣ ꯃꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯗꯨꯅ
ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯁꯛꯇꯥꯛꯂꯤꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯂꯋꯥꯏ ꯅꯨꯄꯤꯁꯤꯗꯤ ꯅꯪ ꯂꯧꯗꯅ ꯑꯩꯁꯦ ꯃꯤꯃꯥꯡꯗ ꯆꯣꯞꯂꯒꯗꯕꯅꯤ꯫ ꯊꯦꯝꯕꯨꯡ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯦꯝꯊꯣꯏ꯫ ꯐꯅ ꯈꯨꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯊꯦꯝꯕꯨꯡꯅ ꯑꯗꯨꯝꯅ ꯉꯥꯡꯂꯝꯕꯗꯨꯗ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ꯫ ꯆꯨꯝꯃꯤ ꯊꯦꯝꯕꯨꯡꯅ ꯍꯥꯏꯕ, ꯃꯦꯝꯊꯣꯏ ꯃꯇꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯅꯠꯇꯦ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗꯕꯤ, ꯃꯄꯥꯜ ꯊꯣꯛꯇꯕꯤ ꯂꯋꯥꯏ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯍꯥꯛ ꯂꯧꯁꯤꯡ ꯁꯤꯡꯗꯕꯤ ꯌꯨꯝꯕꯥꯜ ꯍꯩꯇꯕꯤ ꯅꯨꯄꯤꯃꯛꯇꯤ ꯅꯠꯇꯦ꯫ ꯃꯦꯝꯊꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯦꯝꯕꯨꯡꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯗ ꯑꯍꯣꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ, ꯎꯕ ꯍꯧꯔꯛꯏ ꯃꯍꯥꯛꯅ꯫ ꯃꯦꯝꯊꯣꯏ ꯁꯨꯗꯨꯅ ꯂꯩꯔꯕ ꯐꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯝꯅ ꯂꯥꯛꯏ꯫ ꯃꯦꯝꯊꯣꯏ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯐꯤ ꯀꯟꯅ ꯁꯨꯔꯤ꯫ ꯔꯣꯃꯥ ꯃꯥꯁꯨ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯏ꯫ ꯃꯦꯝꯊꯣꯏ ꯅꯪꯕꯨ ꯐꯤ ꯁꯨꯔꯤꯕ꯭ꯔꯣ? ꯍꯣꯏ ꯏꯆꯦ꯫ ꯆꯥꯛꯀꯗꯤ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯌꯦ, ꯊꯣꯡꯕꯗꯤ ꯂꯣꯏꯔꯝꯃꯤ꯫ ꯅꯅꯥꯎ ꯅꯨꯄꯥ ꯊꯕꯛ ꯆꯠꯄꯅꯤꯅ ꯆꯥꯛꯀ ꯑꯃꯠꯇ ꯅꯪꯗꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯣꯏꯅꯦ, ꯊꯕꯛ ꯇꯧꯕꯒꯤ ꯅꯨꯄꯤꯅꯤꯅ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥꯗꯣ, ꯀꯌꯥꯗꯤ ꯅꯔꯥꯏꯕꯛ ꯐꯩ꯫ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯅꯨꯡꯁꯥꯅ ꯀꯣꯛꯊꯣꯟꯗ ꯂꯩꯔꯕ ꯀꯥꯟꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯏꯇꯩꯕ ꯃꯈꯩ ꯀꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯍꯤꯡꯕꯗ ꯆꯪꯉꯤꯕ ꯁꯦꯜꯁꯤꯒ ꯊꯣꯛꯏꯕ ꯁꯦꯜꯁꯤꯒ ꯍꯤꯡꯕꯕꯨ ꯉꯝꯁꯤꯜꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯊꯥꯁꯦ ꯃꯁꯤꯃꯗꯤ ꯅꯪꯗꯤ ꯁꯥꯔꯝꯃꯔꯣꯏꯗꯣ꯫ ꯅꯣꯡ ꯇꯥꯒꯦꯔꯥ ꯅꯨꯡꯁꯥ ꯁꯥꯒꯦꯔꯥ ꯊꯥꯒꯤ ꯁꯣꯏꯗꯅꯕ ꯄꯨꯁꯜꯂꯛꯑꯦ ꯍꯥꯏꯕ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯈꯟꯗꯦꯗ ꯏꯆꯦ, ꯃꯥꯒꯤ ꯍꯥꯏꯕꯗꯨꯅꯤ, ꯄꯨꯁꯤꯜꯂꯛꯑꯦ ꯗꯣꯉꯥꯏ, ꯍꯦꯛꯇ ꯀꯣꯟꯅꯗꯦꯗ꯫ ꯍꯩꯃꯥ, ꯀꯩꯅꯣꯅꯦ ꯃꯦꯝꯊꯣꯏ, ꯊꯦꯝꯕꯨꯡꯕꯨ ꯁꯦꯜꯒ ꯄꯨꯁꯜꯂꯛꯇꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯉꯥꯡ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯀꯣꯟꯅꯗꯦ ꯍꯥꯏꯁꯤꯕꯣ? ꯄꯨꯁꯜꯂꯛꯑꯦ ꯑꯗꯨꯕꯨꯅꯦ ꯍꯦꯛꯇ ꯀꯣꯟꯅꯗꯦ꯫ ꯏꯅꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯟꯕ ꯉꯝꯗ꯭ꯔꯤꯁꯤꯅꯤ꯫ ꯃꯤꯅꯗꯤ ꯊꯕꯛ ꯇꯧꯕꯤꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ, ꯁꯦꯜꯂ ꯍꯦꯛꯇ ꯀꯣꯟꯅꯗꯦ꯫ ꯂꯝꯅꯒ ꯂꯥꯞꯄꯦ, ꯅꯣꯡꯃꯒꯤ ꯍꯪꯒꯠ ꯍꯟꯗ ꯚꯔꯥꯗꯗ ꯃꯗꯨ ꯄꯨꯕꯗ ꯀꯌꯥꯗꯤ ꯋꯥꯏ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ, ꯑꯗꯣ ꯅꯣꯏꯁꯨ ꯒꯥꯔꯤ ꯑꯃꯗꯤ ꯂꯩꯌꯨꯗꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯔ ꯐꯔꯅꯤ꯫ ꯈꯟꯅꯔꯤꯕꯅꯤ꯫ ꯃꯔꯨꯞ ꯑꯃ ꯌꯥꯎꯔꯤ, ꯃꯁꯤ ꯐꯪꯕꯒ ꯂꯩꯔꯁꯦ ꯍꯥꯏꯗꯅ꯫ ꯂꯩꯌꯨ, ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗꯨꯗꯅꯦ ꯇꯥꯟꯕ ꯌꯥꯕꯁꯨ ꯇꯥꯟꯁꯤꯜꯂꯨ꯫ ꯊꯦꯝꯕꯨꯡꯕꯨꯗꯤ ꯊꯕꯛꯀ ꯌꯥꯝꯅ ꯆꯤꯜꯂꯕ ꯈꯪꯗꯦ, ꯅꯣꯡꯃꯇꯁꯨ ꯎꯗꯦ꯫ ꯈꯪꯗꯦꯗ ꯏꯆꯦ, ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯆꯠꯂꯤꯕ ꯑꯁꯤꯅꯤ꯫ ꯌꯨꯝꯒꯤ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯐꯣꯏꯌꯨ ꯍꯥꯏꯕ ꯌꯥꯗꯦ, ꯍꯜꯂꯛꯑꯦꯗꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯈꯤꯅꯤ꯫ ꯀꯔꯤꯅꯦꯒꯦ ꯑꯗꯨꯗꯤ? ꯅꯪꯕꯨ ꯄꯪꯒꯅꯨꯅꯦ꯫ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯔ ꯌꯦꯡꯉꯨꯅꯦ꯫ ꯏꯝꯐꯥꯜꯗꯒ ꯊꯕꯛ ꯇꯧꯔꯦ, ꯃꯤꯅ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯍꯥꯏꯅꯕꯅꯤꯀꯣ ꯏꯝꯐꯥꯜ ꯅꯨꯄꯤꯁꯤꯡꯁꯦ, ꯑꯩꯈꯣꯏꯒꯨꯝꯕ ꯅꯠꯇꯦ ꯍꯥꯏꯗꯅ꯫ ꯍꯤꯗꯦꯟ ꯇꯔꯦꯠꯀꯤ ꯏꯁꯤꯡ ꯊꯛꯂꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯐꯥꯎꯕꯤ ꯉꯥꯛꯇꯅꯤ, ꯆꯦꯛꯁꯤꯟꯖꯧꯀꯣ, ꯍꯌꯦꯡꯅꯦ ꯏꯍꯦ ꯍꯥꯏꯗꯅ ꯇꯣꯛꯆꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯟꯒꯟꯕꯅꯤꯀꯣ꯫ ꯅꯈꯣꯏ ꯅꯁꯥꯁꯨ ꯅꯍꯥ ꯉꯥꯛꯇꯅꯤ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯤ꯫ ꯅꯨꯄꯥꯕꯨ ꯄꯪꯊꯥ ꯊꯥꯗꯣꯛꯀꯅꯨꯀꯣ, ꯄꯪꯒꯅꯨꯀꯣ꯫ ꯃꯦꯝꯊꯣꯏ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯆꯤꯡꯅꯗꯨꯅ ꯂꯩꯔꯦ꯫ ꯔꯣꯃꯥꯅ ꯑꯗꯨꯝꯅꯒ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯑꯗꯨ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯅꯨꯡꯉꯥꯏꯇꯕ ꯍꯦꯜꯂꯛꯏ꯫ ꯊꯦꯝꯕꯨꯡꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯇꯣꯝꯕ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯒꯤꯗ ꯆꯪꯂꯛꯏ꯫ ꯑꯁꯪꯕꯤꯅ ꯅꯨꯄꯥꯗꯨꯗ, ꯏꯕꯨꯡꯉꯣ ꯀꯔꯤ ꯄꯤꯔꯛꯎꯒꯦ? ꯏꯅꯦ, ꯈꯦꯆꯤꯗꯣ ꯑꯃ ꯄꯤꯕꯤꯔꯛꯑꯣ꯫ ꯍꯣꯏ꯫ ꯑꯁꯪꯕꯤ ꯈꯦꯆꯤ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯦ ꯁꯤꯗ ꯂꯩꯔꯤ꯫ ꯅꯪꯕꯨ ꯁꯤꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯕ ꯅꯠꯇ꯭ꯔꯅꯦ? ꯑꯧ ꯃꯥꯅꯦ ꯏꯅꯦ꯫ ꯅꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯊꯦꯝꯕꯨꯡꯗꯨꯗꯤ ꯅꯥꯕ ꯌꯦꯛꯄꯒ ꯌꯥꯎꯕ꯭ꯔꯣ? ꯃꯥꯗꯣ ꯁꯤꯗ ꯍꯦꯛ ꯆꯥꯕꯅꯤ, ꯍꯟꯗꯛ ꯃꯔꯛꯇꯤ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯅꯥꯔꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯅꯥꯗꯦꯗ, ꯑꯗꯨꯝ ꯂꯥꯛꯏ꯫ ꯃꯥꯕꯨ ꯇꯥꯕꯕꯨꯒ ꯆꯥꯛ ꯆꯥꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝꯗꯤ ꯆꯠꯂꯤꯗ꯫ ꯏꯅꯦꯒꯤ ꯁꯤꯗ ꯅꯠꯇꯕ ꯖꯥꯠꯂꯥ? ꯂꯥꯛꯇꯦ, ꯁꯤꯗ ꯑꯣꯏꯔꯝꯃꯔꯣꯏ꯫ ꯊꯥꯏꯅꯗꯒꯤ ꯑꯩꯒꯤ ꯁꯤꯗ ꯆꯥꯕꯅꯤ, ꯍꯟꯗꯛ ꯃꯔꯛ ꯂꯥꯛꯇꯕ ꯑꯁꯤꯗꯅꯦ ꯑꯇꯣꯞꯄꯗ ꯆꯠꯂꯝꯃꯅꯤ꯫ ꯃꯁꯥ ꯅꯍꯥꯟ ꯃꯇꯝꯁꯤꯒꯤ ꯆꯤꯟꯖꯥꯛ ꯆꯥꯅꯤꯡꯂꯤꯕ ꯑꯣꯏꯒꯅꯤ, ꯏꯅꯦꯒꯤ ꯁꯤꯗꯗꯤ ꯑꯗꯨꯗꯤ ꯅꯠꯇꯦꯗꯣ꯫ ꯑꯁꯪꯕꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯩ꯫ ꯃꯥꯒꯤ ꯁꯦꯟꯊꯣꯛ ꯍꯟꯊꯔꯛꯂꯤꯕꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯏꯅꯔꯛꯄꯒꯤ ꯊꯦꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯖꯩ꯫ ꯃꯆꯥꯗꯧꯅ ꯈꯟꯖꯕꯅꯤ꯫ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯊꯦꯡꯂꯨꯕꯗꯤ ꯉꯝꯕ꯭ꯔꯥꯗꯣ, ꯉꯁꯤꯗꯤ ꯊꯦꯝꯕꯨꯡ ꯃꯊꯟꯇ ꯂꯥꯛꯏ꯫ ꯊꯦꯝꯕꯨꯡ ꯂꯥꯛꯄꯒ, ꯅꯨꯡꯁꯤꯇꯣꯝꯕꯤ, ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ, ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯊꯦꯝꯕꯨꯡꯒꯤ ꯁꯛꯐꯝ ꯌꯦꯡꯕꯗꯗ ꯈꯪꯏ, ꯌꯥꯝꯈ꯭ꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯦꯝꯕꯨꯡ ꯌꯨꯝꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇꯦ, ꯋꯥꯒ ꯉꯥꯡꯗꯦ, ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯊꯨꯅ ꯆꯥꯁꯤꯜꯂꯤ꯫ ꯆꯈꯥꯎꯗ ꯈꯔ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯆꯤꯟꯗꯁꯨ ꯃꯔꯣꯜ ꯂꯣꯜꯂꯛꯏ꯫
ꯅꯦ ꯍꯦꯛꯇꯥꯏꯗ ꯑꯩꯗꯤ ꯀꯌꯥ ꯂꯥꯝꯃꯨꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯂꯥꯝꯂꯤꯕꯗꯤ ꯌꯨꯝꯗ ꯆꯥꯛ ꯑꯝꯇ ꯆꯥꯔꯛꯇ꯭ꯔꯕꯣ ꯆꯥꯔꯛꯇꯦ ꯀꯔꯤꯒꯤ ꯏꯆꯦꯗꯨꯅ ꯊꯣꯡꯕꯤꯗ꯭ꯔꯕꯣ ꯊꯣꯡꯉꯦ ꯆꯥꯅꯤꯡꯗꯦ ꯍꯥꯎꯇꯦ ꯅꯠꯇꯦ ꯅꯣꯡꯃꯇ ꯍꯥꯎꯅ ꯊꯣꯡꯗꯕ꯭ꯔꯣ ꯆꯥꯅꯤꯡꯗꯦ ꯍꯥꯎꯇꯦ ꯍꯥꯏꯔꯤꯗꯨꯅ ꯑꯗꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯗꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯊꯕꯛꯁꯦ ꯇꯧꯔꯤꯕ ꯐꯥꯎꯕꯗꯤ ꯆꯥꯗꯕ ꯇꯥꯕꯅꯤ ꯅꯪꯒꯤꯁꯤꯗ ꯆꯥꯔꯒ ꯂꯣꯏꯔꯦꯗꯅ ꯍꯩꯃꯥ ꯄꯤꯖꯅꯤꯡꯗ꯭ꯔꯤꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯌꯨꯛꯄꯨꯗꯤ ꯑꯩꯒꯤꯁꯤꯗ ꯆꯥꯔꯦ ꯅꯨꯃꯤꯗꯥꯡꯅ ꯀꯝꯗꯧꯕ ꯆꯥꯗꯦ ꯅꯨꯡꯗꯥꯡꯅ ꯑꯗꯨꯗꯤ ꯅꯣꯡꯃꯗ ꯆꯔꯥ ꯑꯃꯈꯛꯇ ꯆꯥꯔꯦ ꯆꯥꯔꯦ ꯏꯁ ꯀꯩꯅꯣꯅꯦ ꯗꯥꯗꯥ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯁꯥꯒꯗꯣ ꯁꯣꯛꯇꯅ ꯅꯥꯔꯛꯀꯅꯤꯀꯣ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯋꯥꯕꯤꯕ ꯃꯥꯜꯂꯤꯀꯣ ꯋꯥꯕꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯥꯗ ꯅꯥꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯆꯥꯛ ꯑꯁꯤꯗꯤ ꯀꯅꯥꯅ ꯆꯥꯕꯤꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯋꯥꯕꯤꯕꯒꯤ ꯋꯥꯕꯤꯕ ꯅꯨꯃꯤꯗꯥꯡꯁꯨ ꯑꯁꯨꯝꯅ ꯍꯥꯎꯅ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯄꯤꯖꯅꯕ ꯑꯩꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯦꯁꯤꯗꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯉꯧꯕ ꯌꯥꯇꯣꯟ ꯑꯗꯨ ꯍꯥꯏꯐꯦꯠ ꯎꯠꯇꯨꯅ ꯃꯤꯕꯨ ꯁꯨꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯅꯣꯛꯇꯨꯅ ꯇꯥꯗꯕꯨ ꯉꯝꯖꯒꯗ꯭ꯔꯣ ꯀꯩꯗꯧ ꯉꯝꯗꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯑꯃꯅꯤ ꯇꯥꯗꯁꯤꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯍꯌꯦꯡ ꯏꯆꯦꯗꯨꯅ ꯏꯁꯝꯁꯤ ꯐꯣꯏꯗꯨꯅ ꯇꯥꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯃꯥꯅ ꯑꯗꯨꯝꯅꯒ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯍꯩꯃꯥ ꯇꯥꯗꯁꯤꯗꯤ ꯊꯧꯅꯥꯕꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯊꯦꯝꯕꯣꯡ ꯃꯥꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯍꯧꯔꯒꯦ ꯃꯇꯥꯒꯨꯝꯅ ꯍꯥꯏꯔꯛꯏ ꯁꯣꯝꯗꯅ ꯃꯦꯝꯊꯣꯏ ꯉꯁꯤꯗꯤ ꯇꯧꯒꯦ ꯌꯥꯎꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯕꯒ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯊꯦꯝꯕꯨꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯊꯦꯝꯕꯨꯡ ꯍꯜꯂꯛꯄꯒ ꯃꯐꯤ ꯃꯔꯣꯜ ꯀꯟꯅ ꯍꯣꯡꯗꯣꯛꯂꯤ ꯃꯦꯝꯊꯣꯏ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡ ꯑꯁꯥꯕꯒ ꯂꯨꯝꯕ ꯂꯣꯏꯔꯦ ꯈꯣꯡ ꯍꯥꯝꯗꯣꯛꯄꯤꯔꯔꯣ ꯂꯥꯛꯑꯣ ꯊꯦꯝꯕꯨꯡ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯃꯤ ꯃꯦꯝꯊꯣꯏ ꯑꯃꯨꯛꯁꯨ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯁꯔꯦꯡ ꯊꯣꯡꯉꯤ ꯅꯍꯥꯟꯃꯈꯩ ꯍꯥꯎꯇꯦꯅ ꯆꯥꯛ ꯆꯥꯗꯕꯗꯨꯗ ꯑꯩꯁꯨ ꯉꯁꯤꯗꯤ ꯄꯤꯖꯔꯒꯦꯅ ꯍꯥꯎꯅ ꯊꯣꯡꯉꯕꯅꯤ ꯁꯤ ꯆꯥꯔꯒ ꯄꯣꯊꯥꯕꯤꯔꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯁꯔꯦꯡ ꯐꯅ ꯊꯣꯡꯂꯕꯁꯨ ꯅꯪꯅ ꯊꯣꯡꯉꯕꯅꯤꯅ ꯑꯝꯇ ꯍꯧꯔꯝꯃꯔꯣꯏ ꯃꯦꯝꯊꯣꯏ ꯑꯌꯨꯛꯀꯤ ꯃꯅꯤꯟꯒ ꯈꯔ ꯂꯩꯔꯦ ꯋꯥꯍꯩ ꯑꯗꯨꯗ ꯄꯤꯡ ꯂꯥꯎꯏ ꯃꯦꯝꯊꯣꯏ ꯁꯥꯎꯅꯤꯡꯅ ꯑꯩꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯈꯛꯇ ꯈꯪꯉꯛꯄ꯭ꯔꯣ ꯏꯆꯥ ꯑꯃ ꯄꯣꯛꯇꯨꯅ ꯂꯩꯔꯛꯂꯕ ꯑꯁꯤꯗꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥꯕ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯆꯥꯕꯗ ꯍꯥꯎꯇꯦ ꯍꯥꯏꯗꯅ ꯏꯃꯨꯡ ꯑꯁꯤꯗ ꯆꯥꯛ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯗꯕ ꯌꯥꯒꯗꯧꯔꯤꯒꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯆꯥꯅꯕ ꯍꯥꯎꯅ ꯊꯣꯡꯉꯣꯗꯅ ꯑꯗꯨꯗꯤ ꯑꯗꯨꯅꯕꯨ ꯁꯔꯦꯡ ꯊꯣꯡꯉꯦ ꯆꯥꯔꯔꯣ ꯍꯥꯏꯔꯤꯁꯤꯅꯤ ꯇꯧꯕꯤꯅꯨ ꯑꯩꯕꯨ ꯄꯪꯌꯥ ꯌꯥꯕ ꯀꯔꯤꯝꯇ ꯈꯪꯗꯕ ꯃꯤꯅ ꯍꯥꯏꯔꯒ ꯄꯪꯊꯥ ꯊꯥꯖꯅ ꯆꯠꯄ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨꯅꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯂꯕꯗꯤ ꯂꯣꯏꯅ ꯉꯝꯃꯤ ꯏꯁ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ ꯅꯪꯅ ꯆꯠꯂꯣ ꯅꯁꯛꯇꯨ ꯎꯅꯤꯡꯗꯦ ꯀꯗꯥꯏꯗꯅꯣ ꯂꯩꯁꯨ ꯆꯠꯂꯣ ꯋꯥꯅꯒ ꯍꯜꯂꯛꯄꯁꯤꯗ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯂꯩꯀꯥꯏ ꯈꯨꯜꯁꯤꯗ ꯃꯈꯣꯏ ꯃꯄꯥ ꯈꯛꯇꯅꯤ ꯊꯕꯛ ꯇꯧꯔꯤꯁꯦ ꯃꯤꯗꯤ ꯀꯅꯥꯝꯇ ꯋꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯊꯕꯛ ꯍꯜꯂꯛꯄꯒꯁꯨ ꯏꯪꯈꯣꯜ ꯁꯨꯏ ꯑꯁꯪꯕ ꯁꯨꯇꯤ ꯊꯥꯕ ꯅꯨꯃꯤꯠꯇꯁꯨ ꯂꯧ ꯀꯨꯝꯃꯤ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯕꯨ ꯂꯧ ꯀꯨꯝꯃꯨ ꯏꯪꯈꯣꯜ ꯁꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯨꯕ ꯇꯥꯕꯅꯤ ꯂꯧ ꯐꯪꯉꯦ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯃꯤꯉꯣꯟꯗ ꯎꯍꯜꯂꯤ ꯍꯤꯡꯒꯣꯜ ꯐꯪꯉꯦ ꯑꯐꯕ ꯆꯥꯛꯊꯣꯛ ꯌꯥꯝꯅ ꯊꯣꯛꯄ ꯊꯥꯗꯦ ꯌꯥꯅꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯅꯪ ꯁꯨꯔꯨꯗꯅ ꯅꯪꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯨꯝꯗꯅ ꯆꯥꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯅꯪꯁꯨ ꯃꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯇꯧꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯁꯨꯋꯣ ꯅꯣꯝꯃꯣ ꯅꯨꯄꯥꯅ ꯇꯧꯕ ꯈꯛꯇ ꯉꯥꯏꯗꯨꯅ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯏꯃꯨꯡ ꯑꯁꯤꯒꯤꯁꯨ ꯋꯥꯠꯇꯅꯕ ꯍꯣꯠꯅꯕꯗ ꯂꯧꯁꯨ ꯀꯨꯝꯃꯨ ꯍꯥꯏꯕ ꯏꯪꯈꯣꯜꯁꯨ ꯁꯨ ꯍꯥꯏꯕꯗꯨꯗꯤ ꯋꯥꯈꯜꯗꯣ ꯑꯝꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯇꯧꯔꯤꯕꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯠꯅ ꯆꯩꯅꯗꯨꯅ ꯉꯥꯡꯅꯔꯒ ꯀꯩꯁꯨ ꯑꯐꯕ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯈꯟꯅꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯁꯤ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯆꯥ ꯑꯁꯤꯒꯤ ꯈꯟꯕꯤꯌꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯆꯥꯎꯊꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯊꯥꯒꯤ ꯐꯪꯂꯛꯂꯤꯕ ꯁꯦꯜꯁꯨ ꯍꯥꯟꯅꯗꯒꯤ ꯍꯟꯊꯅ ꯄꯤꯔꯦ ꯍꯥꯏꯔꯨꯔꯒꯅ ꯀꯣꯟꯅꯗꯤ ꯍꯦꯛꯇ ꯍꯥꯏ ꯀꯗꯥꯏꯗꯕꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯣꯂꯣꯞ ꯄꯥꯟꯅꯕꯤꯔꯤꯕ ꯈꯔ ꯄꯤꯗꯨꯅ ꯅꯊꯤꯕꯣꯡꯗꯨ ꯆꯥꯔꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯃꯗꯨꯗ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯁꯨꯛꯄꯤ ꯄꯤꯔꯛꯇꯕꯁꯨ ꯌꯥꯏ ꯑꯩꯉꯣꯟꯗ ꯄꯤꯗ꯭ꯔꯒ ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯅꯣ ꯂꯩ ꯄꯤꯅꯕ ꯌꯥꯝ ꯂꯩ ꯑꯣ ꯅꯍꯥꯟ ꯃꯈꯩ ꯌꯨꯝꯗ ꯆꯥꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯄꯥꯏꯅꯅꯕ ꯑꯃ ꯂꯩꯕꯤꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨꯅꯅꯤꯗꯅ ꯊꯦꯝꯕꯨꯡ ꯃꯥꯁꯨ ꯑꯁꯦꯡꯕꯗꯣ ꯑꯆꯨꯝꯕꯗꯨ ꯂꯣꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯈꯟꯊꯍꯧꯗꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤ ꯊꯦꯝꯕꯨꯡ ꯃꯔꯥꯜ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯃꯁꯤ ꯃꯆꯤꯟꯁꯤ ꯁꯨꯝ ꯈꯨꯝꯃꯤꯅꯦ ꯅꯪ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯕꯗꯤ
nganglibadu tokanini nang chalo nasakto oningde kadaidano ma leirucho Memthoi mathamoidu losinba ngamda mapi ira chenba haurai Memthoi hande sauri ngasi phawbo yum palakpadagi aina si ama tawbiyu sima leibiyu haina kari haiba yaukige migi mamitadi thabak tawbagi nupini haina panghaida haiba aduga aina thongba chak phawba chaningaktre Memthoi makha taba ngamda hiki kablai kadaidagi leirani leigadaba seldi tolob ek phangbaga handangna imagi handangna ichegi mathangna ta chawgini haina uchi cha hon saduna hon hondana adunadi kari leiba ngamgani gari ama phawba leiduna tongba ngamde sangraba lambi se hangat handa chatlibasini masida pendraduna halaga mu isau langlibasini Thembung ngasidi Memthoigi imung phawba panduna ngangba haurakle Memthoigi mayumgi ana ayek yauduna mana mateng khara tawki adunani ngasi Thembungna panduna ngangba haurakliba Memthoi mahausa khatnaba chainaba thoina pamjaba nupi natte Thembungna saugatpa sumsum helakpaduda makhatana ngangludre Thembung ngangba yaba ngangnamlaga phamung changduna tumkhre Memthoi mapuroibagi mataw aduda hena thamoi adu kainanabagi masak ama oirare asumna nongmagi imung asi mahi langba marai chaithaba haibadu oirare Memthoi machegi manakta lai Abethoi phi suduna leirami manaw lakpada Memthoi nang laklibra Memthoi hairibadu khumde mangola duda matha sana phamduna lei manawna nungaitaba saktam aduda haima kari muk tawragi nangna ungiduna se icheda hai Thembungga khatnabro saunabraba karigi laklibano icheda tamuse Memthoi na han makhai lumna puduna laklaba thamoi adu machegi wahai khara aduna henna nungaitana pukning nungsiba haibadu oire aige mi haibasina maheli waraba kanda nungsirakpa Memthoi hoi mai haidana mapido atat akham leitana sintharai Abethoi manawgi mataw aduda nungsa thiba helai Memthoi nangbo kaidorage ba icheda hayomi inauna nungaitabado icheda hayuse angangdo masangamdadana leiba numit ni humni suri magasuna hanoma makhanna khiba aduna aingoda kongangduna tawdi aina thongba chaksa jadaba koire karigya nakhoi ani di kari khanariba aina thongba insangse haute haina nongmada machadi thagi selso hanagumna pusilaktre hanglurabasu konade nangi watana pirisidi haina hekta khome is karino ne adudia nate nangbo mana sauna naba kariga tawruge natani naw khatnaba haunade ne khangdi aina khumlaktabaduda kauruje masaso hanadagi hena nan khale soidredana thabak tawbo makhoigi haunabi haurakpa soidana oigani angangdi kayam kana ngamdabano hidak lang thakka kari mata pijadro pijade mana masing khara suraga pithe machado nari bani haiba ma khangni bani ahing nong soiba ai tumba nati adu phaw ma hane yengde nangna doctor da chatlusi haidro haide yengoi ichewa haigi nupaga muknagana mana saurabasu nangna phadaw nupa haibasidi nupani nongmana maini nongmana ising mana saurabasu nangna ningthina themnawduna hayo horen halaklaga angang masa ngamde doctor da chasi hayo yadragana ne hayeng ne ichega chasi nongmana wogi mungse kaino masum sum tawri aisu phana hairoi haina khanbani adubu ngamlaktre madu yade nupana pangtawda tawraga aikhoidine nupini haina khangduna leibasu yaba nate yengo yada yadragana aikhoi mayam leiri mana panghende hinjinba yaba nate Memthoi kappa yaba kaplamlaga chatlage haina thoglai Memthoi machegi manakta chatuna hairuba tamluba aduna mathamoi adu pungyang yangbagum tawrai khanakhiba numit adudagi sauribani haina Thembung Memthoi da hanna phawba yengkhidre Memthoi kari nungino haina phawba khanjilai somdana kamdauri Thembung thabaka tawbam khangde nungsitongbigi manakta chatningliba ngasi subabuga amta ngaiba ngamde la inungsitongbigi manakta ngasidi nupa mayam amaga wari sanaduna leirami Thembung changakpaga tawramlibado ubada sauningba phawre adubu haide magi phampham aduda tumina lei nungsitombi Thembunggi ingit khangi nungsitombi na mayam aduda adudi tada misulai nanawa muk changjarage mayamsu khara khara toina lakbiyu mayamdogi maraktagi amana fare chango hona horo mayamgi aikhoisu he ko thokjarake mayamdo chatkhre nungsitombi
Ngamara ironba champut nga atauba mathel suna buduna changlai. Ngasidine achamba oina charo. Hakjangsu phana chawkhatna uri. Thembung laithoktuna laikhomdi Nungsitombi amuksu. Kaino waga ingangang bidribasibu kanaga sauna birake. Natraga aibu miraiduna tawriba zala. Thembung sauningna. Mise yamna karimna bahibibagi wara nangise. Nungsitombi thembungna sauriba adugi maram khangi. Nungsitombi marai konsinaduna. Kaino dada. Adum sauridubo. Sauningba nungaitaba leirabasu. Nungsina nangna si tawbagini haina hayo. Adubu kaitawke. Nate. Nangi hotel asida nongmada nupa kayadi changi. Nungsitombi thembungi matawa aduda khangnok nokthore aduga. Haima, adugi damakta sauriba haidura. Hoi bungo, wakando aduna dalana khanbikinu. Aina sida lairibase mayamgi seba tawribani. Masida changakpa nupasing ase aiga loina khangnaba nate. Khara toina khangnaba tababu khoi noi khakki wani. Aikhoibu panghaya badawna. Adugi sarukne se chaksidum chathokpiro. Adugane nina tana wari sanasi. Sauninglaga chak chaba honade. Puk yaudabagi sauninglakibani yauraga phakradabani. Anidu wari sanaringai tanjaduda babu lai. Babu aniduna sariba wari aduda leiramliba aduda. Hojikandi akhoigase kaubiramba hobiramba natene. Thembung sauningba pumba phathaduna. Phana kuina ringairambani lakmandabaduda chak lamaladuna laabani. Hoida akhoisu loina khangi. Nungsitombi ikai khangdagi. Tadagidi kari insang oina puthorauge. Achamba oina tawgadra. Karigi achamba no oksa oina chage aidi. Nangi hawaijar ka oksa ga thongbado adu oina chage. Nungsitombi changki babu thembungda tapna. Waridi kadai yoraba. Kari waribu sanaruni haibagi. Nangsu uriduni. Aduna di yaroi. Khongjel yangsaluni nangba. Nungsitombi thoklaktuna. Kari wari no lonaga sanariba wari duba. Babu na tap oktuna. Laye wari ama laye adu sanaribani. Minaga taba yadaba wari sibu kari wari no. Ado tada ngasidi selga yawardi kita piramo pochai su kita laige. Ayamba loina loisilai. Babu no oina thembungda. Piramo kaino ne sel adu kyam pairaga. Nungsitombi da mo onsinduna. Bijani selgi awat palaiba minate. Nangta thembung lairingai da ne. Selgi karimata warugan. Selgi mabungoni ne. Nungsitombi thembungna di karimata khumlaktaba aduda. Khangde da dada. Sel pigataba mina chinbal kangdri. Karinungi haizarubano onthoknai kai krelaima. Thembung khumda yadraduna. Nangna haibabu aina pidaba ngambrane pibatabani. Nate selbu kayano. Yamba nateda. Lupa chaunga khaktani. He chaunga gi bu wawina hairadana. Sese. Thembung chaunga chapi masatune hekta pisilai babuna. To aina haidro. Selgidi kaimta khalluganu haidana. Dada nongma soidana singbinida. Aisune yam ikai hairipon. Tangai phadraduna tawbani. Kananabu lekai deba karma luhong kai hongba. Imungi nga chethum chet mayamase. Phanglibasina di konade. Ai laitre haina migi baton di tawrakanu haiba yabrado. Ani hotnabasu nate waida yamna. Babuna noktuna. Wada waragana karino makhalodana. Haibadi anauba punsigi anauba mahaw ama haiba. Natrani daw. Thembungsu noktuna. Maduchu khanaba yaba wafam amani. Kaidawruni. Siraga loiraba miyoi mapong. Wana nangna kaidawbagi hingjaruni. Aduna pharadra khangdeda. Asi hairaga mayamdo wawa noi. Nungsitombi masu nongmagi phamba chalaga hippa chali haibaduni. Thembungi matawa duda masu yarani haibagi matagum lokthokpa chathokpa haurai. Kuiraklabani asumna tawrakliba. Thembungsu hairiba makhai yai adum manasu piribani tawribani. Adumaknasu nupi asina tawba ngamlibani. Memthoi machadu phana kana ngamsilaktre. Memthoi matha sabana loire. Thembung asidi yumda yawrakpadasu numit tare. Memthoi naha makhai wari sanadrabasu macha masa ngamdaba aduda hairai. Angangse masa yam kana ngamdri kamdawni. Kari oina ngamdriba. Khangde obaga phaibaga. Hayengdi doctor damta chattaba yadri. Ngasida hairai duna karigino duga. Nahana haurakpaga hairadi masi thokidro.
ꯑꯩ ꯈꯪꯗꯦ ꯅꯪ ꯊꯣꯛꯇꯣ ꯍꯜꯂꯛꯄꯒ ꯉꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯨꯡ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯦꯝꯊꯣꯏ ꯃꯆꯥ ꯐꯥꯎꯕ ꯃꯤꯔꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯃꯦꯝꯊꯣꯏ ꯍꯟꯗꯦ ꯊꯦꯝꯕꯨꯡꯕꯨ ꯇꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯀꯔꯤ ꯃꯊꯧ ꯑꯃꯨꯛ ꯇꯥꯔꯤꯒꯦ ꯅꯆꯥꯁꯤꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯤꯕꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯈꯤꯕ꯭ꯔꯣ ꯅꯆꯥꯁꯦ ꯑꯩ ꯈꯛꯇꯒꯤ ꯆꯥꯔꯣ ꯍꯣꯏꯅꯦ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯍꯥꯟꯅ ꯍꯧꯔꯛꯄꯒ ꯍꯥꯏꯔꯛꯂꯝꯂꯕꯗꯤ ꯁꯤ ꯌꯧꯅ ꯁꯣꯛꯆꯤꯜꯂꯝꯃꯣꯏ ꯍꯥꯏꯕꯅꯤꯗꯅ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯍꯌꯦꯡ ꯊꯕꯛ ꯆꯠꯄꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯗꯣꯛꯇꯔ ꯐꯥꯎꯕꯗꯪ ꯆꯠꯂꯨꯔꯒ ꯅꯪꯒꯤ ꯊꯕꯛ ꯑꯗꯣ ꯆꯪꯍꯧꯒꯦ ꯍꯥꯏꯔꯕꯁꯨ ꯆꯪꯕꯤꯍꯧ ꯊꯦꯝꯕꯨꯡ ꯃꯔꯥ ꯂꯩꯕ ꯃꯤꯁꯛ ꯑꯅꯤꯅ ꯊꯦꯝꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯍꯟꯅꯤꯡꯗꯦ ꯃꯦꯝꯊꯣꯏꯕꯨ ꯂꯥꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯒꯠꯂꯛꯏ ꯀꯔꯤ ꯅꯪꯁꯨ ꯂꯥꯛꯀꯦꯕ ꯌꯥꯔꯣꯏ ꯑꯩ ꯍꯌꯦꯡꯁꯦ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩ ꯃꯌꯥꯝꯁꯨ ꯄꯨꯟꯗꯨꯅ ꯋꯥ ꯈꯟꯅꯒꯅꯤ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯅꯪ ꯀꯅꯥꯅꯣꯝꯃ ꯍꯧꯗꯨꯅ ꯆꯠꯂꯣ ꯅꯄꯥꯝꯒꯤ ꯃꯤꯁꯨ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯃꯈꯣꯏꯗ ꯍꯥꯏꯌꯨ ꯂꯧꯔꯝꯗꯥꯏ ꯆꯥꯔꯝꯗꯥꯏꯗꯗꯤ ꯃꯤꯠꯇꯒ ꯆꯪꯒꯦ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯕꯣ ꯅꯪꯒꯤ ꯊꯣꯛꯄ ꯇꯧ ꯑꯩꯉꯣꯟꯗꯅꯦ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ ꯁꯦꯜꯁꯨ ꯂꯩꯇꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯒꯟꯗ ꯄꯣꯔꯤꯕ ꯑꯉꯥꯡꯗꯨ ꯀꯞꯄ ꯍꯧꯔꯛꯏ ꯃꯦꯝꯊꯣꯏ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯀꯞꯂꯤꯕ ꯃꯆꯥꯗꯨ ꯊꯦꯝꯗꯦ ꯃꯆꯤꯟꯗꯨ ꯈꯨꯝꯕ ꯍꯧꯔꯛꯏ ꯅꯠꯇꯦ ꯃꯈꯣꯏ ꯃꯄꯥꯅ ꯏꯃꯨꯡꯒꯤ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯥꯎꯅꯕꯅꯤ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯅꯁꯥꯅ ꯑꯝꯇꯪ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨ ꯃꯦꯝꯊꯣꯏ ꯑꯉꯥꯡ ꯑꯗꯨ ꯀꯞꯄ ꯁꯨꯝ ꯍꯦꯟꯀꯠꯂꯛꯏ ꯊꯦꯝꯕꯨꯡ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯏ ꯏꯃꯨꯡ ꯑꯗꯨ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯩ ꯂꯥꯎꯅꯩ ꯁꯥꯃꯨ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕ ꯃꯤꯔꯦꯝ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯟꯗꯨꯅ ꯂꯝꯄꯥꯛ ꯑꯗꯨꯗ ꯌꯨ ꯊꯛꯂꯤ ꯕꯤꯗꯨꯅ ꯁꯥꯃꯨ ꯅꯪꯕꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇꯒ ꯆꯠꯇ꯭ꯔꯕꯅꯦ ꯆꯠꯇ꯭ꯔꯦꯗ ꯃꯥꯅ ꯂꯥꯛꯀꯅꯣꯅ ꯆꯠꯇ꯭ꯔꯦ ꯇꯣꯛꯑꯦ ꯍꯥꯍꯥ ꯁꯥꯃꯨ ꯅꯪꯁꯦ ꯂꯥꯏꯃ ꯄꯪꯉꯤꯍꯦ ꯐꯅ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯅꯠꯇꯦ ꯅꯨꯄꯤꯅ ꯂꯥꯛꯀꯅꯣꯅ ꯍꯥꯏꯔꯒ ꯆꯠꯇ꯭ꯔꯤꯁꯤꯕꯨ ꯀꯔꯝꯕ ꯀꯣꯛꯅꯣ ꯍꯣꯏꯅꯦ ꯇꯥ ꯁꯥꯃꯨ ꯏꯆꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤꯗꯤ ꯇꯥ ꯁꯥꯃꯨꯅ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ ꯇꯧꯅꯨꯗ ꯇꯥ ꯁꯥꯃꯨ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯁꯪꯂꯛꯄ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯛꯂꯒ ꯍꯧꯖꯤꯛ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯐꯥꯎꯕꯗ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯗꯅ ꯂꯨꯝ ꯍꯟꯗꯛ ꯑꯃꯨꯛꯁꯨ ꯃꯤꯒꯤ ꯃꯈꯨꯠꯇ ꯇꯥꯖꯈꯤꯖꯅꯤ ꯁꯣꯝꯗꯅ ꯅꯥꯒꯥ ꯃꯄꯥꯜ ꯑꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯍꯣꯇꯦꯜ ꯑꯅ ꯃꯃꯤꯡ ꯁꯦꯒꯥꯛ ꯀꯥꯏꯅ ꯆꯈꯠꯂꯛꯏ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯅ ꯄꯔꯦꯡꯅꯤ ꯂꯦꯡꯉꯤꯕ ꯑꯃꯅ ꯑꯃꯨꯛ ꯇꯥꯞ ꯑꯣꯛꯇꯨꯅ ꯍꯣꯏꯅꯦ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯅꯨꯄꯥ ꯑꯃꯒ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯑꯗꯨꯁꯨ ꯅꯨꯄꯥꯗꯨꯅ ꯆꯥꯛ ꯆꯥꯕ ꯁꯪꯂꯤꯕ ꯇꯥ ꯁꯥꯃꯨ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯏꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯁꯠ ꯁꯠ ꯄꯨꯁꯤꯜꯂꯁꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯟꯗꯛꯃꯨꯛꯁꯨ ꯐꯪꯍꯧꯗꯕ ꯇꯥꯔꯦ ꯃꯌꯥꯝꯗꯨ ꯆꯈꯥꯎꯗ ꯈꯔꯒ ꯇꯥꯈꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯏꯟꯁꯤꯜꯂꯤ ꯁꯥꯃꯨ ꯃꯥꯁꯨ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯇꯧꯏ ꯁꯥꯃꯨ ꯃꯥꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯁꯦꯟꯅꯖꯗꯨꯅ ꯁꯪꯗꯨꯅ ꯂꯥꯛꯏ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯝꯂꯝꯗꯕꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯐꯪꯖꯔꯦ ꯀꯥꯏꯅꯊꯪꯗ ꯃꯥꯒꯤ ꯅꯨꯄꯥ ꯅꯥꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯕꯅꯤ ꯃꯗꯨ ꯐꯥꯎꯕ ꯁꯥꯃꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯗ꯭ꯔꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯁꯪꯂꯤ ꯂꯨꯝꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯉꯥꯡꯃꯟꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯤꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯇꯧꯔꯤꯕ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯛꯏ ꯑꯁꯤꯒꯨꯝꯕ ꯑꯁꯤꯅ ꯁꯥꯃꯨꯗ ꯂꯛꯅꯕ ꯑꯣꯏꯅ ꯊꯣꯛꯂꯔꯤ ꯁꯥꯃꯨ ꯊꯧꯅꯥ ꯂꯩꯅ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯂꯣꯏꯔꯦꯗꯅ ꯃꯥ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯥꯃꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯦꯝꯊꯣꯏ ꯍꯥꯏꯔꯨꯕꯗꯁꯨ ꯌꯥꯔꯛꯇꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯆꯦꯕꯨ ꯀꯧꯕ ꯂꯥꯛꯏ ꯑꯕꯦꯊꯣꯏ ꯃꯅꯥꯎ ꯂꯥꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯏ ꯃꯥꯅ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯕꯣ ꯌꯥꯔꯛꯇꯦ ꯃꯥꯗꯤ ꯊꯕꯛ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯏꯆꯦꯒ ꯆꯠꯂꯁꯤ ꯑꯗꯨꯕꯨꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯤ ꯃꯦꯝꯊꯣꯏ ꯑꯃꯨꯛꯁꯨ ꯀꯞꯂꯛꯏ ꯑꯕꯦꯊꯣꯏ ꯁꯥꯎꯅꯤꯡꯅ ꯀꯔꯤꯒꯤꯅꯣ ꯀꯞꯂꯤꯕꯗꯨꯕꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯀꯞꯀꯅꯨ ꯅꯍꯥ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯀꯨꯏꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯔꯛꯇ꯭ꯔꯤꯕꯁꯤ ꯌꯨꯝꯒꯤ ꯃꯤꯕꯨꯁꯨ ꯄꯟꯗꯨꯅ ꯉꯥꯡꯏ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯉꯥꯡ ꯅꯥꯔꯤꯕꯁꯤ ꯐꯥꯎꯕꯗ ꯃꯥ ꯍꯟꯅ ꯌꯦꯡꯗꯦ ꯃꯥ ꯀꯔꯤꯅꯣꯃ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯔꯝꯒꯅꯤ ꯃꯗꯨꯅ ꯇꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯇꯧꯔꯨꯅꯤ ꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯦ ꯂꯩꯔꯤ ꯏꯆꯦꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦ ꯏꯆꯦꯅꯦ ꯐꯤ ꯍꯣꯡꯉꯨꯈꯤꯒꯦ ꯑꯕꯦꯊꯣꯏ ꯏꯃꯨꯡꯗ ꯐꯤ ꯍꯣꯡꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯅꯤꯗꯨ ꯂꯥꯏꯌꯦꯡꯁꯪ ꯆꯪꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯕꯦꯊꯣꯏ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯝꯐꯝ ꯑꯗꯨꯗ ꯍꯦꯟꯇꯣꯛꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯦꯝꯊꯣꯏꯅ ꯏꯆꯦ ꯒꯥꯔꯤ ꯈꯝꯐꯝꯗꯤ ꯍꯦꯟꯇꯣꯛꯏ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈꯤꯁꯦ ꯍꯥꯏꯕꯅꯣ ꯃꯥꯒꯤ ꯊꯕꯛ ꯇꯧꯐꯝꯗꯣ ꯑꯁꯣꯝꯗ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯂꯥꯎ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩ ꯃꯦꯝꯊꯣꯏ
ꯊꯦꯝꯕꯨꯡꯒꯤ ꯃꯆꯤꯡ ꯈꯪꯏ. ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯕꯛ ꯃꯐꯝ ꯌꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯉꯥꯡꯒꯅꯤ ꯍꯥꯏꯅ ꯀꯤꯖꯗꯨꯅ, "ꯏꯆꯦ, ꯌꯨꯝꯗ ꯍꯜꯂꯁꯤ. ꯀꯣꯟꯅ ꯌꯨꯝꯗ ꯑꯣꯏꯅ ꯉꯥꯡꯉꯨ. ꯃꯤꯒꯤ ꯃꯃꯥꯡꯗ ꯊꯤꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯤ." "ꯇꯨꯃꯤ ꯂꯩ. ꯑꯩꯅ ꯊꯣꯛꯄ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ. ꯑꯩꯅ ꯍꯥꯏꯕ ꯇꯧꯕꯁꯦ ꯈꯛꯇ ꯇꯧꯒꯗꯕꯅꯤ." ꯑꯕꯦꯊꯣꯏ ꯊꯧꯅꯥ ꯂꯩꯅ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯦꯝꯕꯨꯡꯕꯨ ꯍꯪꯂꯛꯏ. ꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ, "ꯏꯆꯦ, ꯊꯦꯝꯕꯨꯡꯗꯤ ꯆꯥꯛ ꯆꯥꯕ ꯊꯣꯛꯑꯝꯒꯗꯕ ꯃꯥꯜꯂꯤ." ꯑꯕꯦꯊꯣꯏꯅ, "ꯑꯣ, ꯃꯥ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯆꯥꯛ ꯆꯥꯕ ꯆꯠꯄ꯭ꯔꯥ?" "ꯍꯣꯏ ꯏꯆꯦ." "ꯑꯗꯣ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ꯭ꯔꯥ?" "ꯏꯆꯦ ꯊꯣꯏꯅꯗꯤ ꯈꯪꯗꯦ. ꯑꯩꯈꯣꯏꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯁꯤꯗꯒꯤ ꯑꯣꯏꯔꯣꯝꯗ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯏꯅꯦ ꯑꯁꯪꯕꯤ ꯍꯥꯏꯕ ꯑꯃ ꯂꯩ. ꯃꯥꯒꯤꯗ ꯍꯦꯛ ꯍꯦꯛ ꯆꯥꯕꯅꯤ. ꯃꯗꯨꯗ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤ." ꯑꯕꯦꯊꯣꯏꯅ, "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ. ꯑꯕꯦꯊꯣꯏ ꯑꯁꯪꯕꯤ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ. ꯑꯁꯪꯕꯤꯒꯤ ꯍꯣꯇꯦꯜ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄ ꯑꯗꯨꯗ, "ꯃꯁꯤꯗ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ." ꯑꯕꯦꯊꯣꯏ ꯊꯨꯅ ꯆꯪꯁꯤꯜꯂꯤ. ꯑꯁꯪꯕꯤ ꯃꯔꯣꯏ ꯁꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯕꯦꯊꯣꯏꯅ, "ꯏꯅꯦ, ꯋꯥ ꯑꯝꯇ ꯍꯪꯖꯒꯦ." "ꯍꯪꯉꯣ ꯍꯪꯉꯣ." "ꯏꯅꯦ, ꯏꯅꯦꯒꯤꯁꯤꯗ ꯊꯦꯝꯕꯨꯡ ꯀꯧꯕ ꯑꯃ ꯆꯥꯛ ꯍꯦꯛ ꯍꯦꯛ ꯆꯥꯕꯗꯨꯕꯨ..." ꯑꯁꯪꯕꯤ ꯑꯅꯤꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯏ. ꯑꯁꯪꯕꯤ ꯃꯥꯁꯨ ꯊꯦꯝꯕꯨꯡꯒꯤ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨꯒ ꯆꯤꯡꯅꯕ ꯑꯗꯨꯝ ꯄꯣꯛꯏ. ꯑꯁꯪꯕꯤ ꯃꯔꯧ ꯂꯩꯅ, "ꯅꯈꯣꯏꯅ ꯀꯅꯥ ꯀꯅꯥꯅꯣ? ꯏꯅꯦꯗꯤ ꯅꯈꯣꯏ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ." ꯃꯦꯝꯊꯣꯏꯅ ꯑꯣꯏꯅ, "ꯏꯅꯦ, ꯑꯩ ꯊꯦꯝꯕꯨꯡꯒꯤ ꯅꯨꯄꯤ ꯃꯦꯝꯊꯣꯏ ꯍꯥꯏꯕꯗꯨꯅꯤ." "ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯣ ꯍꯥꯏꯌꯨꯅꯦ." "ꯏꯅꯦꯒꯤꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯂꯥꯛꯇ꯭ꯔꯦ, ꯀꯨꯏꯔꯦ ꯂꯥꯛꯈꯤꯗꯕ. ꯑꯩꯅ ꯇꯥꯕꯗ ꯅꯥꯒꯥꯃꯄꯥꯜ ꯄꯔꯦꯡꯗ ꯑꯅꯧꯕ ꯍꯣꯇꯦꯜ ꯑꯃ ꯃꯧ ꯅꯍꯥ ꯑꯃꯅ ꯐꯝꯃꯤ ꯍꯥꯏ. ꯃꯗꯨꯗ ꯆꯠꯄ ꯃꯥꯜꯂꯤ. ꯑꯩꯒꯤꯁꯤꯗꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ." ꯃꯦꯝꯊꯣꯏ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯆꯨꯝꯐꯝꯁꯨ ꯊꯣꯛꯏ. ꯃꯗꯨꯃꯛꯅ ꯊꯦꯝꯕꯨꯡꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯅꯤ. ꯑꯕꯦꯊꯣꯏ ꯈꯪꯅꯤꯡꯅ, "ꯏꯅꯦ, ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯒꯦ?" "ꯏꯅꯦꯗꯤ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗꯦꯅꯦꯍꯦ. ꯑꯩꯁꯨ ꯃꯥ ꯂꯥꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯤꯅ ꯍꯥꯏꯔꯛꯄ ꯇꯝꯂꯛꯄ ꯑꯗꯨꯅꯤ. ꯑꯩꯃꯛꯅ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ." ꯃꯦꯝꯊꯣꯏ ꯁꯥꯎꯅꯤꯡꯅ, "ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ. ꯅꯠꯇ꯭ꯔꯗꯤ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ. ꯊꯕꯛ ꯃꯐꯝꯗꯁꯨ ꯂꯩꯍꯧꯗ꯭ꯔꯤꯕꯁꯤꯅꯤ. ꯅꯠꯇꯦ, ꯅꯣꯏꯕꯨ ꯃꯥꯒ ꯈꯠꯅ ꯆꯩꯅꯕꯒꯗꯤ ꯇꯧꯕ꯭ꯔꯥꯕ?" "ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯇꯦ ꯏꯅꯦ. ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯥ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ. ꯌꯨꯝꯗꯁꯨ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ. ꯍꯥꯏꯔꯨꯔꯒꯅ ꯏꯅꯦꯒꯤꯁꯤꯗ ꯆꯥꯔꯛꯏ, ꯆꯥꯅꯤꯡꯗꯦ ꯍꯦꯛꯇ ꯍꯥꯏ." "ꯑꯩꯒꯤꯁꯤꯗ ꯆꯥꯗꯕꯗꯤ ꯀꯨꯏꯔꯦ. ꯑꯗꯨꯒꯅꯦ, ꯏꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤ. ꯁꯣꯏꯗ꯭ꯔꯤ ꯉꯥꯝꯗ꯭ꯔꯤꯉꯩꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯒꯠꯂꯨ, ꯌꯦꯡꯁꯤꯜꯂꯨ. ꯍꯌꯦꯡꯅꯦ ꯋꯥ ꯌꯥꯝ ꯊꯧ ꯌꯥꯝ ꯂꯥꯛꯀꯅꯤ. ꯅꯨꯄꯥꯅꯅꯦ ꯁꯥꯖꯠ ꯍꯣꯡꯂꯛꯄ ꯍꯥꯏꯕꯁꯦ ꯀꯔꯤ ꯇꯧꯗꯨꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯎ." "ꯑꯗꯨꯅꯦ ꯏꯅꯦ, ꯏꯅꯥꯎ ꯑꯁꯤꯕꯨ ꯃꯥꯅ ꯀꯩꯁꯨ ꯈꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯗ." "ꯏꯆꯦ, ꯆꯠꯂꯁꯦ. ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯍꯥꯏꯅꯔꯁꯦ. ꯑꯉꯥꯡꯁꯨ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ. ꯑꯗꯨ ꯏꯅꯦ, ꯑꯩꯈꯣꯏ ꯂꯥꯛꯇꯨꯅ ꯏꯅꯦꯗ ꯍꯪꯉꯝꯃꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕꯤꯒꯅꯨꯀꯣ." "ꯍꯥꯏꯔꯣꯏ. ꯅꯤꯡꯊꯤꯅ ꯍꯥꯏꯅꯧꯀꯣ. ꯈꯠꯅ ꯆꯩꯅꯒꯅꯨ." ꯑꯅꯤꯗꯣ ꯁꯥꯎꯅ ꯂꯥꯛꯏ. ꯑꯕꯦꯊꯣꯏꯅ, "ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯗꯅꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ. ꯍꯣꯔꯦꯟ ꯍꯜꯂꯛꯄꯒꯅꯦ ꯍꯥꯏꯅꯧ, ꯉꯥꯡꯅꯧ. ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯨ. ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ. ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯨꯄꯤꯗꯣ ꯀꯣꯏ ꯈꯣꯠꯇꯅ ꯇꯧꯔꯝꯂꯕ, ꯅꯨꯄꯤ ꯃꯥꯁꯨꯅꯦ ꯊꯤꯛ ꯇꯧꯒꯗꯕꯅꯤ." ꯃꯦꯝꯊꯣꯏ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ, ꯃꯊꯃꯣꯏꯗꯨ ꯆꯥꯛꯏ, ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ. ꯃꯆꯥ ꯐꯪꯉꯦ ꯀꯟꯅ ꯅꯥꯁꯤꯜꯂꯛꯏ. ꯃꯆꯥꯅ ꯅꯥꯔꯤꯕ ꯑꯁꯤ ꯐꯥꯎꯕꯗ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯦ. ꯉꯁꯤꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯀꯩꯊꯦꯜ ꯀꯥꯒꯅꯤ ꯍꯥꯏꯅ ꯉꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ. ꯊꯦꯝꯕꯨꯡꯁꯨ ꯃꯆꯥ ꯅꯥꯔꯤꯕ ꯑꯗꯨꯒꯤ ꯀꯔꯤꯅꯣ ꯂꯩꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯗꯨꯅ ꯊꯦꯡꯅꯔꯦ. ꯊꯦꯝꯕꯨꯡꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯗ, "ꯅꯨꯡꯁꯤ, ꯅꯪꯁꯨ ꯀꯩꯊꯦꯜ ꯀꯥꯔꯛꯂꯤꯕ꯭ꯔꯥ?" "ꯉꯁꯥꯏ ꯄꯣꯠ ꯆꯩ ꯑꯋꯥꯠꯄ ꯂꯩꯅꯤ ꯍꯥꯏꯔꯤꯗꯨꯗꯤ." "ꯇꯥꯗꯕꯨ ꯀꯔꯤ ꯂꯩꯕꯤꯔꯤꯕꯅꯣ?" "ꯏꯆꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ, ꯑꯗꯨꯒꯤ ꯀꯩꯅꯣ ꯈꯔ ꯂꯩꯒꯦꯅ ꯇꯧꯕꯅꯤ." "ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯇꯥꯗ?" "ꯀꯟꯅ ꯅꯠꯇꯦꯗ." "ꯑꯗꯨꯗꯤ ꯃꯥꯏꯅ ꯐꯖꯅꯤꯗ. ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ." "ꯀꯟꯅꯕꯨꯗꯤ ꯅꯠꯇꯦ. ꯑꯗꯨꯗ ꯃꯃꯥꯗꯨꯒꯤ ꯁꯛꯇꯥꯗꯨꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅꯒ ꯌꯦꯡꯕꯤꯔꯝꯒꯗꯕ ꯃꯥꯟꯗꯦ." "ꯍꯩꯃꯥ, ꯀꯩꯅꯣ ꯇꯥꯗ? ꯏꯆꯦꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯀꯩꯝꯇ ꯍꯩꯇꯕ꯭ꯔꯣ?" "ꯈꯪꯗꯦꯗ ꯅꯨꯡꯁꯤ. ꯑꯩꯁꯨ ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯗꯅ ꯂꯧꯔꯤꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ. ꯍꯧꯖꯤꯛꯁꯨ ꯊꯣꯡꯒꯥꯟꯗꯅꯦ ꯃꯥꯅ ꯏꯁꯧ ꯂꯥꯡꯒꯗꯕꯒꯤ ꯉꯥꯏꯔꯝꯒꯗꯧꯔꯤꯕꯁꯦ. ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯔꯦ ꯀꯥꯏꯅ ꯈꯪꯕꯤꯕ ꯅꯠꯇꯦ. ꯈꯣꯡꯒꯨꯜ ꯇꯥꯕ ꯅꯨꯄꯤ ꯅꯠꯇꯦꯗ." "ꯏꯁ, ꯑꯗꯨꯗꯤ ꯀꯔꯝ ꯍꯥꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯗꯧꯔꯤ?" "ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯅꯥꯛꯇ ꯂꯩꯔꯤꯁꯤꯅꯤ." ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯛꯇꯨꯅ, "ꯇꯥꯗꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ
ꯊꯦꯝꯕꯨꯡ ꯃꯆꯤꯟꯅ ꯊꯣꯛꯅ ꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯐꯣꯡꯗꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ, ꯇꯔꯥꯏ ꯇꯔꯥꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯅꯛꯄ ꯉꯝꯕ ꯅꯨꯄꯥ ꯂꯩꯇꯦ, ꯑꯣꯟꯊꯣꯛꯅ ꯁꯤꯡꯅ ꯍꯩꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯃꯗꯨꯃꯛꯅ ꯊꯦꯝꯕꯨꯡꯅ ꯉꯁꯤ ꯐꯥꯎꯕ ꯃꯔꯜ ꯇꯤꯡꯗꯨꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯊꯦꯝꯕꯨꯡ ꯅꯨꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯣꯏꯏꯟ ꯏꯟꯅꯩ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯂꯧꯕ ꯌꯥꯕ ꯂꯩꯕ ꯌꯥꯕ ꯄꯣꯠ ꯃꯈꯩ ꯈꯜꯂꯛꯏ꯫ ꯑꯗꯨꯒ "ꯏꯕꯨꯡꯉꯣ ꯀꯌꯥ ꯇꯥꯔꯦ?" "ꯏꯇꯩꯃ 540 ꯇꯥꯔꯦ." ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯁꯦꯜꯗꯨ ꯁꯨꯔꯝꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯊꯦꯝꯕꯨꯡꯗ "ꯗꯥꯗꯥ, ꯑꯩꯗꯤ ꯁꯦꯜ ꯁꯨꯔꯝꯗ꯭ꯔꯦ. ꯗꯥꯗꯒꯤ ꯁꯦꯜ ꯑꯍꯦꯟꯕꯒ ꯌꯥꯎꯔꯗꯤ ꯈꯤꯇ ꯄꯤꯔꯧꯕ. ꯄꯣꯠꯁꯤꯡꯁꯦ ꯊꯅꯝꯒꯦ ꯍꯥꯏꯕꯕꯨ ꯑꯣꯟꯁꯤꯜꯂꯨꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ." "ꯌꯥꯎꯕꯕꯨꯗꯤ ꯌꯥꯎ. ꯅꯪꯅ ꯂꯧꯅꯤꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯌꯥꯏ, ꯂꯧ." ꯅꯨꯡꯁꯤ ꯍꯔꯥꯎꯅ "ꯑꯋꯣꯏ ꯀꯤꯔꯅꯤ ꯗꯥꯗꯥ." "ꯍꯣꯏꯅꯦ ꯂꯧꯅꯤ, ꯑꯩꯅ ꯂꯧ ꯍꯥꯏꯔꯤꯁꯤꯅꯤ." ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯏꯔꯦ ꯃꯇꯤꯛ ꯑꯔꯩꯕ ꯑꯎꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯂꯩꯁꯤꯜꯂꯛꯏ꯫ ꯊꯦꯝꯕꯨꯡ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯄꯤꯈꯤꯕꯗ ꯚꯔꯥꯇ ꯃꯉꯥꯏꯁꯤꯜꯂꯛꯂꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯐ ꯁꯥꯗꯨꯅ "ꯗꯥꯗꯥ, ꯗꯥꯗꯒꯤ ꯄꯣꯠ ꯂꯩꯅꯤ ꯍꯥꯏꯕꯗꯣ ꯂꯩꯔꯨꯔꯁꯤ." "ꯂꯩꯔꯔꯣꯏꯗ, ꯀꯣꯟꯅ ꯑꯣꯏꯅ ꯂꯩꯔꯒꯦ." "ꯍꯩꯃꯥ, ꯍꯧꯖꯤꯛꯇ ꯂꯩꯅꯤ ꯍꯥꯏꯕꯗꯥꯏꯅꯦ, ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯣ ꯗꯥꯗꯥ?" "ꯌꯥꯎꯏꯗ, ꯁꯦꯜꯒꯤ ꯋꯥꯗꯤ ꯗꯃꯥ ꯑꯃ ꯌꯥꯎꯏ. ꯑꯩꯅꯦ ꯅꯆꯦꯒꯤ ꯁꯛꯇꯣ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦ, ꯀꯩꯝꯇ ꯂꯩꯗꯨꯅ ꯄꯤꯖꯅꯤꯡꯉꯛꯇ꯭ꯔꯦ, ꯑꯗꯨꯅꯅꯤ." ꯊꯦꯝꯕꯨꯡ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ ꯈꯨꯝꯂꯛꯂꯤꯕꯅꯤ꯫ ꯁꯦꯜ ꯑꯌꯥꯎꯕ ꯃꯈꯩꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯆꯥꯒꯤ ꯄꯣꯠ ꯂꯩꯅꯅꯕ ꯐꯥꯎꯕ ꯌꯥꯎꯈꯤꯗ꯭ꯔꯦ, ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯛꯇꯨꯅ "ꯗꯥꯗꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯧꯅꯥ ꯂꯩꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯀꯣ." ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ "ꯗꯥꯗꯥ, ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯦ, ꯑꯩꯅꯁꯨ ꯉꯥꯏꯍꯥꯛ ꯌꯦꯠꯄꯤꯔꯦ. ꯍꯣꯔꯦꯟꯗꯤ ꯏꯆꯦꯅ ꯉꯥꯡꯕ ꯇꯥꯔꯦ." "ꯀꯥꯏꯗꯦ ꯀꯥꯏꯗꯦ. ꯃꯥꯅꯒ ꯉꯥꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ. ꯐꯔꯦ ꯐꯔꯦ, ꯆꯠꯂꯒꯦ. ꯅꯪꯁꯨ ꯅꯤꯡꯊꯤꯅ ꯆꯪꯉꯨꯀꯣ. ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ." ꯊꯦꯝꯕꯨꯡ ꯒꯥꯔꯤꯗꯨ ꯀꯥꯈꯠꯇꯨꯅ ꯁꯦꯜ ꯀꯌꯥ ꯌꯥꯎꯔꯤ ꯌꯦꯡꯂꯨꯕꯗ ꯚꯔꯥ ꯐꯥꯎꯕ ꯋꯥꯠꯂꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯍꯧꯖꯤꯛ ꯈꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯩꯗꯤ ꯀꯝꯗꯧꯅꯤ? ꯑꯉꯥꯡꯒꯤ ꯄꯣꯠꯁꯨ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯤ. ꯍꯔꯦ ꯍꯔꯦ." ꯊꯦꯝꯕꯨꯡ ꯈꯟꯅ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯌꯥꯎꯕ ꯁꯦꯜ ꯑꯗꯨ ꯄꯤꯗꯨꯅ "ꯗꯥꯗꯥ, ꯉꯁꯤꯗꯤ ꯅꯅꯥꯎꯒꯤ ꯕꯦꯒꯇꯣ ꯇꯥꯍꯧꯗꯨꯅ ꯁꯦꯜꯁꯦ ꯁꯤ ꯈꯛꯇ ꯉꯥꯏꯔꯤ. ꯑꯗꯨꯅ ꯃꯊꯪꯗ ꯑꯋꯥꯠꯄꯗꯣ ꯍꯥꯞꯆꯔꯒꯦ." "ꯍꯣꯏ, ꯀꯥꯏꯗꯦ ꯀꯥꯏꯗꯦ." ꯊꯦꯝꯕꯨꯡ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯃꯦꯝꯊꯣꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯨꯃꯥꯡꯗꯨꯗꯒꯤ ꯍꯦꯛꯇ ꯂꯥꯛꯂꯛꯏ꯫ "ꯍꯟꯗꯤ ꯍꯟꯖꯤꯟꯕꯤꯔꯛꯑꯦꯗꯅ. ꯑꯩꯗꯤ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯅ ꯈꯜꯂꯨꯔꯦ." ꯊꯦꯝꯕꯨꯡ ꯋꯥꯅꯒ ꯍꯜꯂꯛꯄꯒ ꯁꯥꯎꯅ "ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ. ꯅꯆꯤꯟ ꯑꯗꯨ ꯕꯦꯕꯥ ꯕꯦꯕꯥ ꯉꯥꯡꯀꯅꯨ." "ꯀꯔꯤꯒꯤ ꯉꯥꯡꯗꯅꯤ? ꯉꯥꯡꯅꯅꯕ ꯂꯤꯆꯠꯇꯤ ꯆꯠꯇ꯭ꯔꯒ ꯅꯆꯥ ꯅꯥꯕ ꯑꯁꯤ ꯐꯥꯎꯕꯗ ꯍꯟꯅ ꯌꯦꯡꯗꯕ ꯃꯈꯩ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯒ ꯊꯕꯛ ꯃꯐꯝꯗꯁꯨ ꯂꯩꯇꯕ, ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯄ. ꯃꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ?" "ꯍꯩ, ꯅꯪ ꯀꯔꯤ ꯈꯪꯉꯤ? ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯉꯕꯣ ꯅꯪ?" "ꯀꯩꯗꯧꯕꯒꯤ ꯈꯪꯗꯅꯤ? ꯌꯨꯝꯗꯅ ꯁꯦꯜ ꯀꯣꯟꯅꯗꯦ ꯍꯥꯏꯅ ꯄꯨꯁꯤꯟꯕꯤꯔꯛꯇꯕ, ꯌꯨꯝꯗꯅ ꯆꯥꯛ ꯆꯥꯗꯕ ꯃꯈꯩ ꯍꯣꯇꯦꯜꯗ ꯃꯁꯛ ꯐꯖꯕꯤ ꯑꯗꯨꯅ ꯊꯣꯡꯕꯗꯣ ꯁꯦꯜ ꯌꯥꯝꯅ ꯄꯤꯗꯨꯅ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯌꯦꯡꯉꯣ, ꯆꯥꯛꯁꯦ ꯑꯌꯨꯛꯁꯨ ꯆꯥꯗꯦ, ꯂꯦꯝꯃꯤ. ꯑꯩꯅ ꯆꯖꯤꯛ ꯆꯥꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯆꯥꯔꯣꯏꯗꯧꯕ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯊꯣꯡꯍꯜꯂꯤꯅꯣ? ꯆꯥꯔꯣꯏꯗꯕ ꯆꯥꯛꯁꯦ ꯊꯣꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯑꯩꯗꯤꯅꯦ ꯆꯖꯤꯛ ꯆꯥꯕ ꯄꯥꯝꯗꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯊꯣꯏ ꯊꯦꯝꯕꯨꯡꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯂꯪꯈꯥꯏꯔꯛꯏ꯫ ꯊꯦꯝꯕꯨꯡ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯊꯦꯝꯕꯨꯡ ꯆꯦꯟꯁꯤꯟꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ꯫ "ꯈꯪꯕ꯭ꯔ ꯅꯪ? ꯅꯊꯤꯕꯣꯡ ꯑꯗꯨꯁꯨ ꯁꯨꯗꯅ ꯆꯥꯔꯤꯕ, ꯑꯋꯥꯕ ꯈꯪꯗꯅ. ꯅꯪ ꯆꯦꯡ ꯀꯦꯖꯤꯗ ꯀꯌꯥ ꯄꯤ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯃꯥ ꯅꯄꯥꯗꯨꯅ ꯑꯁꯨꯝꯅ ꯊꯣꯡꯗꯨꯅ ꯅꯌꯨꯝꯗ ꯐꯥꯎꯕ ꯄꯤꯖꯔꯛꯄ ꯅꯠꯇꯦꯅꯦ." ꯃꯦꯝꯊꯣꯏ ꯀꯞꯇꯨꯅ "ꯆꯥꯔꯣꯏꯗꯧꯕ ꯆꯥꯛꯇꯤ ꯍꯨꯟꯗꯣꯛꯈꯤꯕ ꯇꯥꯕꯅꯦ. ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯄꯨꯅ ꯆꯥꯗꯦ. ꯃꯤꯒꯤ ꯅꯨꯄꯤꯗꯨꯅ ꯊꯣꯡꯕꯗꯤ ꯀꯩꯗꯧꯕꯒꯤ ꯆꯥꯔꯤ? ꯑꯗꯨꯗꯤ ꯁꯦꯜ ꯅꯠꯇꯕ꯭ꯔꯣ? ꯃꯤꯒꯤ ꯅꯨꯄꯤꯗꯨꯅ ꯊꯣꯡꯕꯗꯤ ꯍꯥꯎꯅ ꯊꯣꯡꯉꯦ, ꯍꯩꯌꯦ, ꯑꯗꯨꯅ ꯆꯥꯔꯤꯕ. ꯑꯣ, ꯑꯗꯨꯗꯤ ꯌꯨꯝꯁꯤꯗ ꯄꯨꯁꯤꯟꯕꯤꯔꯛꯑꯣ, ꯍꯥꯎꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯅꯕ." "ꯄꯨꯁꯜꯂꯛꯑꯗꯕꯅꯤ. ꯅꯪ ꯂꯩꯕꯁꯤꯗ ꯄꯨꯁꯜꯂꯛꯄ ꯌꯥꯗ꯭ꯔꯦ. ꯅꯪ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯄꯨꯁꯜꯂꯛꯑꯒꯦ. ꯃꯥꯁꯨ ꯅꯪ ꯂꯩꯗꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯅꯪꯗ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯄꯨꯔꯛꯑꯒꯦ. ꯌꯨꯝꯁꯤꯗ ꯑꯝꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯒꯦ. ꯅꯪ ꯂꯧꯗꯅ ꯑꯩꯁꯦ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯕꯅꯤ." "ꯏꯆꯨ ꯇꯥꯗꯕꯤ ꯂꯋꯥꯏ ꯅꯨꯄꯤ. ꯐꯔꯦ, ꯑꯩꯅ ꯌꯥꯝꯅ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯂꯕꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ. ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯍꯧꯔꯣ. ꯑꯩꯁꯨꯅꯦ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄ ꯄꯥꯝꯕ ꯅꯨꯄꯤ ꯅꯠꯇꯦ. ꯑꯩꯕꯨ ꯀꯔꯤ ꯋꯥꯠꯇꯨꯅ ꯂꯩꯌꯨ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ." ꯃꯦꯝꯊꯣꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯆꯥ ꯑꯗꯨꯒ ꯂꯥꯛꯏ꯫ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯈꯠꯅꯔꯤꯕ ꯑꯗꯨꯝꯅ ꯃꯆꯥ ꯅꯥꯎꯔꯣꯟ ꯑꯃ ꯇꯥꯔꯕ ꯐꯥꯎꯕꯗ ꯑꯁꯨꯝꯅ ꯈꯠꯅꯕ ꯌꯥꯎꯗ꯭ꯔꯤ ꯉꯁꯤꯗꯤ꯫ ꯃꯆꯤꯟꯁꯤꯡ ꯑꯗꯨ ꯄꯦꯟꯅ ꯉꯥꯡꯅꯩ, ꯈꯠꯅꯩ, ꯆꯩꯅꯔꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯜꯂꯛꯄꯗ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯨꯗ ꯁꯥꯃꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯍꯧꯁꯥꯅ ꯁꯥꯃꯨꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯁꯥꯃꯨ ꯃꯥꯅꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ, ꯂꯨꯝꯃꯤ꯫
Samu Nungsitombigi lambi thattuna Ngaikho Nungsi Ngasidi nangi arepa ma khangalam Kaino arepa haiba Hauji kari arepa mo haigadorige Yaro Nangi wa matadriba phawba ai nangi lambi thadoi Ta Samu aina kayara khana haikrabadun ai yum palaroi ichasi yoktuna leiragani haina Yum paloi haiga karigi hotel da nupa pusile ai buna migi mangda phajade lakanu haina nongbuda phawba lakhandaba Sa sandan madongna talaga nang mangairi ne hanungairi se Kayam koine aina nang butana ragliba lumlagliba se ngasi phawba nupi thidana nangi damakta lepliba nang bungairi ba natro Kanana ta Samuda nupi thino haige thibiro aigi lambi de yetpirakano aidi yum paloi haijaribadun Nachin thino nungsi ai nangna tawba loina dai loina ui Hojung magsase natrabadi nang aina nayumdagi chingduna puraba sungami haibase nang khang Ta Samu ai bu kana leitre halakpini haiduna aduk usitana tawbin ai sumin aigi su khangna janaba marup mapang mayam amale makhoi laktuna aigi danga hak phamduna wari watai sanarabani masida yamna lana su ubigano hai chintibi aina loina pawloduna khangduna laklibani Nang thabak tawba nupasi kayam pamge ha sel kyam pamge ba law nang isel do ai pige ai yumda laisi law Asi hairaga Nungsitombigi makhut adu chingba lakni Nungsitombi sorok aduda chatliba mi singbu tananaba lawi adubu chak ising thongba matam oiba aduda kanamta tadre maraibakta tamluduna Samuda chenba haibadu tare Thembung magi nupi chatkre haina nungaitaba karimta phawde phanadum nungaire Maduna masana na loishinduna thabak chatnanaba honarei Thembung chumi ngarangta ayawba sel makai Nungsitombina loina lahawba Thembung chatlamdai aduda sel yawde ningsinglakduna Memthogi upu phaktuna thirei uchina chena chama chapi ani yawduna leiramba aduda Phareda ani mede leirami masinadi masigi kona bayai Horena babu da hilawrakpa haibadu Thagi phangdokchu kusilakre Thembung wakhal nungaina lai babu kadaidagi pawnu khangde Thembungi manakta changaktuna Nupa nangbu pawam darabo Kai pawnu ne Tasengna nang tadri Ngarangda natru Nungsitombina Nangundagi sel lahawbudu ba Mani adu kadorage Madu ngarang kaithel halaaga Maga kuinabani haibra Makhoi lekagi nupa amada chinkhra malini Thembung wado tabada ngahakti tarang chatli Magi damakta apikpa macha aduna naduna leiba phawbada Hanna yengkide nongmata phukidaba magi nupi phukhi Thembung ngahak aduda Thokkiba tawkiba pumba mamitta sangsang loina urai Thembung wa ngangani haiba phawba kawduna tumina laikre Babuna Thembungbu themjinbirai Hera Mada nupi nateda Yumda mabu henbi nungsirabi Ichagi mama amasu leiridana Se kaimta khalugan Yumgi nupi dagi henba kaishu leiramdre Aisu kuidre Asumna khalakpa Phanglakpa sel kayani Aina mangkrib Hojik khaktada wakhal tarak pamurai Thembung ataygi khande ngarangta memthoibu Phuduna Mapamda chathankibani Maduni mana nungai driba Thembung wari pumba nungai tana lirai Babu masu nungai tana Nangshu adudi phati Horen hankibaga mabu kawurchu Waphamasiga khangalak hangano adugane Matungda asigumba asichu tawragumsi As aishu onthokpa thabak haibadun Yumda aigidamakta hotnaduna leiribu Aigidamakta wabiriba mabu aina mirairuri Thembung hauji khaktada wakhal lakbagumna thabakka kuina suthade Tuna loishinduna lai Thembung yumdaga khande Abethoigi mayumda lai Haibaga tawbaga memthoi abethoigi da leirami memthoi sauna imungda changge tawi Abethoi Thembungbu mangol phawba karakpa nangde Chenthokduna sauna Hai ikai khangdaba Nang sida kaidoba laino chalo nasakto uningde Lamlaki leirang aduna hele khanduna inawda nangna khut tharaba natro chalo nasakto uningde yam thuna chakhro chalo Itaima ai landre Ngahaki khanda hawdaba aduna thokhiba ngaktani ai matungda amuk hanna asumna thoktanaba hotnaraki Karigi lanba namaidu khopaksina thage Naphinaro nana chatlaga nangna maza tawriba natro Aikhoisi karimata khangamaroi sinine natro chalo aina ningthina hairisibi natrabadine sumchita kanduna talakjingai sida chalo Thembung memthoida oina Memthoi aina hairisibi ai lankre Nangna itaima khoibu saudana bamta hayo Matungda ai tawraroi lao yumda chasi kadai ichadu sunariba natra ichana ba pharabra Asi hairaga machabu lawge tawrai memthoi khara chathoktuna sauna
ngarang da natro ai bu sa san dong na chakro ai lei du na sagen bi do la o hai ba ya je hai du na madu bu sin du na nungai na lebi ro thembong khalu ba da nungai ta ba hai bu du oi khre mem thoi warau khre khalu ba da lai ta pham khang dak tre thembong makhut adu lo na du na amuk su mem thoi ai lan khre ai bu muk ta ngak pi ai gi hai ba tan ja do amuk ta ti pi bi yu ba do ba ki ai na nang bu irai lai na khalu lam lan bi adu bu na ai na lum na lo ru ba ni ai lan khre ai bu muk ta ngak pi jagat sangsara sida yum dagi henba nupi dagi henba lairam tri nang tana heli mem thoi phana haijaba gi wani mapuroi bana adumna sontharak pa aduda mathamoi du nungai taba phaujarai mem thoi thembung gi mataw aduda nungai traduna asawa pumba phatharai mem thoi hoi mai haidana hik hik kablai abe thoi manaw gi mataw aduda nungai traduna kari gi kapli bano kapkanu si inaw na kari khaliba haibado adusu hai ma sulale hairisini chalo matungda kari gumba tawrabadine aroiba wangana ga dawribani thembung na oina abe ai matung tawrara ai bunga pi aina lan ba ngaktani asi hairaga makhok sokna khurum lai abe thoina thembungda thembung nakhoi angang amata nate nacha ama yauduna na yum palaban phana nungai taba leirabasu sini maina haina duna lei hojikti nacha gi khangadaban matung asumna tawganu thembung hairibadu yaduna memthoiga machaga puduna lai masigi matungdagi di thembung wakhal taduna hanagi matawgum yum adu yum oina panduna nungai yaifana pankre